ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯥꯕꯨꯡ ꯑꯃꯈꯛꯅ ꯊꯥꯕꯤꯔꯛꯄ ꯋꯥꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯋꯥꯔꯤ ꯑꯁꯤꯕꯨ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ. ꯑꯃꯗꯤ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ. ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯒꯦ. ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ. ꯂꯤꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯤ ꯑꯁꯦꯡꯕꯅꯤ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕ ꯉꯝꯗꯦ. ꯃꯔꯝꯗꯤ ꯇꯁꯦꯡꯅ ꯏꯃꯤꯠꯁꯤꯅ ꯎꯍꯧꯕ ꯑꯃꯗꯤ ꯍꯛꯊꯦꯡꯅꯅ ꯍꯦꯛ ꯊꯦꯡꯅꯕꯃꯛꯇꯤ ꯅꯠꯇꯕꯅꯤꯅ. ꯃꯗꯨꯃꯛꯇꯅ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯔꯕꯁꯨ ꯃꯔꯨꯞ ꯑꯗꯨꯅꯗꯤ ꯊꯃꯣꯏ ꯁꯣꯛꯅ ꯂꯤꯔꯛꯈꯤꯕꯅꯤ. ꯀꯅꯥꯅꯕꯨ ꯈꯪꯉꯕꯅꯣ? ꯑꯩꯈꯣꯏꯅꯤꯃꯛ ꯅꯤꯁꯥ ꯋꯥꯎꯔꯤ ꯄꯥꯡꯈꯠꯂꯛꯄ ꯃꯇꯝꯅꯤ. ꯑꯩꯒꯤ ꯇꯥꯅꯤꯡꯕꯒꯤ ꯃꯇꯧꯗꯨꯗ ꯑꯩꯕꯨ ꯅꯨꯡꯉꯥꯏꯅꯕꯅꯤ ꯍꯥꯏꯗꯨꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯒ ꯄꯪꯂꯤꯔꯛꯄ ꯑꯣꯏꯔꯝꯕꯁꯨ. ꯑꯗꯨꯕꯨ ꯃꯃꯤꯇꯒꯤ ꯃꯄꯤ ꯇꯥꯅ ꯂꯤꯈꯤꯕꯅꯤ. ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯒ ꯂꯤꯕ ꯃꯇꯝꯗ ꯃꯤꯇꯒꯤ ꯄꯤ ꯇꯥꯒꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗꯦ. ꯑꯁꯦꯡꯕꯕꯨ ꯑꯣꯏꯔꯕꯁꯨ, ꯁꯦꯝꯒꯠ ꯁꯥꯒꯠꯂꯒ ꯂꯤꯕꯕꯨ ꯑꯣꯏꯔꯕꯁꯨ ꯋꯥꯔꯤꯗꯨꯗꯤ ꯑꯩꯉꯣꯟꯗ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯈꯤ. ꯅꯨꯡꯉꯥꯏ ꯍꯥꯏꯔꯤꯕꯁꯤ ꯃꯔꯨꯞ ꯑꯗꯨꯗ ꯀꯂꯛ ꯄꯦꯟꯕꯒꯤ ꯋꯥꯕꯨꯗꯤ ꯅꯠꯇꯦ. ꯆꯨꯝꯅꯇꯒꯤ ꯀꯥꯎꯕ ꯂꯩꯇꯅ ꯅꯤꯡꯁꯤꯡꯍꯟꯕ ꯊꯃꯣꯏ ꯁꯣꯛꯄꯒꯤ ꯋꯥꯔꯤ ꯑꯣꯏꯕꯗꯨꯗ ꯅꯨꯡꯉꯥꯏ ꯍꯥꯏꯕꯅꯤ. ꯇꯥꯔꯤꯕ ꯑꯩꯃꯛꯇꯅ ꯑꯁꯨꯛ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯂꯕꯁꯤꯗꯤ ꯇꯁꯦꯡꯅ ꯊꯣꯛꯂꯤꯕ ꯃꯉꯣꯟꯗꯗꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ? ꯃꯁꯤꯗꯅꯤ ꯑꯩꯅ ꯑꯉꯥꯡ ꯃꯈꯨꯠ ꯂꯦꯡꯕꯒꯨꯝ ꯃꯥꯒꯤ ꯋꯥꯔꯤꯁꯤꯕꯨ ꯂꯤꯅꯤꯡꯂꯤꯕꯁꯤ. ꯋꯥꯔꯤꯗꯨ ꯌꯥꯝꯅ ꯍꯛꯁꯤꯟꯅ ꯇꯥꯈꯤꯕ ꯑꯣꯏꯕꯅꯔ ꯀꯔꯤꯅꯣ ꯀꯥꯎꯕ ꯂꯩꯇꯅ ꯑꯃꯠꯇ ꯆꯤꯊꯗꯅ ꯍꯧꯖꯤꯛꯁꯨ ꯑꯩ ꯅꯤꯡꯁꯤꯡꯂꯤ. ꯀꯥꯎꯕꯁꯨ ꯂꯩꯔꯣꯏ. ꯃꯔꯝꯗꯤ ꯋꯥꯔꯤꯗꯨ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯏꯅꯧꯗ ꯅꯧꯗꯨꯅ ꯂꯩꯈꯤ. ꯍꯧꯖꯤꯛꯇꯤ ꯃꯔꯨꯞꯇꯣ ꯂꯩꯈꯤꯗ꯭ꯔꯦ. ꯑꯗꯨꯕꯨ ꯃꯥꯅ ꯂꯤꯔꯝꯕ ꯋꯥꯔꯤ ꯑꯗꯨꯗꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯂꯛꯂꯤ. ꯅꯨꯡꯗ ꯍꯛꯄ ꯃꯌꯦꯛꯀꯨꯝ ꯑꯩꯒꯤ ꯊꯃꯣꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤ. ꯋꯥꯔꯤꯗꯨꯃꯛꯅꯤ ꯍꯧꯖꯤꯛ ꯑꯩꯅ ꯃꯌꯥꯝꯗ ꯇꯥꯍꯟꯒꯗꯧꯔꯤꯕꯁꯤ. ꯇꯥꯔꯨꯔꯤꯕ ꯑꯩꯒꯤ ꯋꯥꯈꯜꯒ ꯆꯥꯟꯅꯕ꯭ꯔꯥ ꯌꯦꯡꯁꯤ. ꯃꯌꯥꯝꯅꯁꯨ ꯋꯥꯔꯤꯁꯤ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ. ꯃꯇꯝꯗꯣ ꯑꯩꯍꯥꯛ ꯁꯦꯀꯦꯟ MRꯗ ꯇ꯭ꯔꯥꯟꯁꯐꯔ ꯂꯥꯛꯄ ꯊꯥ 2 ꯈꯛꯇ ꯉꯥꯏꯔꯤ. ꯑꯩꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯤꯉꯩ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯇꯥꯛꯄꯤꯔꯕ ꯁꯥꯔ ꯑꯃꯅ ꯍꯥꯏꯕꯤꯔꯛꯈꯤꯕ ꯋꯥ ꯑꯃ ꯂꯩ. ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯁꯤꯐꯥꯏ ꯑꯣꯏꯔꯤꯕꯁꯤꯡꯅ ꯇꯉꯥꯏ ꯐꯗꯅ ꯈꯠꯅꯔꯣꯏꯗꯕꯁꯤ ꯐꯣꯂꯣꯋꯔꯁꯤꯡ ꯑꯁꯤꯅꯤ. ꯐꯣꯂꯣꯋꯔꯒꯤ ꯄꯣꯁ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯕꯨ ꯏꯁꯤꯡ ꯍꯣꯜꯂꯤꯕ ꯋꯥꯇꯔ ꯀꯦꯔꯤꯌꯔ, ꯁꯝ ꯀꯛꯄ ꯍꯖꯥꯝ, ꯐꯤ ꯏꯁꯇ꯭ꯔꯤ ꯇꯛꯂꯤꯕ ꯙꯣꯕꯤ ꯑꯃꯗꯤ ꯆꯥꯛ ꯊꯣꯡꯕ ꯀꯨꯛ ꯑꯁꯤꯕꯨꯅꯤ. ꯃꯈꯣꯏꯕꯨ ꯐꯝꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯈꯠꯅꯔꯨꯔꯕꯗꯤ ꯑꯊꯨ ꯑꯀꯥꯏ ꯑꯃꯠꯇ ꯅꯪꯂꯣꯏ. ꯗ꯭ꯌꯨꯇꯤꯗꯒꯤ ꯊꯦꯡꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯦꯁꯇ ꯑꯐꯕ ꯆꯥꯛ ꯐꯪꯂꯣꯏ. ꯖꯒꯥ ꯖꯒꯨ ꯆꯥꯗꯨꯅ ꯇꯣꯛꯀꯅꯤ. ꯃꯁꯤꯅꯤ ꯇ꯭ꯔꯦꯅꯤꯡꯒꯤ ꯃꯇꯝꯗ ꯁꯥꯔ ꯑꯃꯅ ꯀꯟꯅ ꯍꯥꯏꯔꯛꯈꯤꯕꯁꯤ. ꯋꯥꯐꯝ ꯑꯁꯤꯅ ꯑꯣꯏꯕ ꯇꯥꯏ ꯑꯩꯅ ꯃꯔꯨꯞ ꯑꯗꯨꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯈꯤꯕꯁꯤꯁꯨ. ꯃꯍꯥꯛ ꯁꯤꯐꯥꯏ ꯃꯌꯥꯝꯒꯤ ꯆꯥꯛ ꯊꯣꯡꯕ ꯀꯨꯛꯅꯤ. ꯊꯧꯕꯥꯜꯗꯒꯤꯅꯤ. ꯊꯧꯕꯥꯜꯒꯤ ꯃꯐꯝ ꯀꯗꯥꯏꯋꯥꯏꯗꯒꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦ. ꯃꯔꯝꯗꯤ ꯑꯩꯅ ꯃꯥꯒꯤ ꯃꯌꯨꯝꯗꯨꯗ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯗ꯭ꯔꯤ. ꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯆꯞ ꯆꯥꯅ ꯍꯥꯏꯔꯝꯗ꯭ꯔꯦ. ꯁꯨꯞꯅꯇꯪꯒꯤ ꯊꯧꯕꯥꯜꯗꯒꯤꯅꯤ ꯍꯥꯏꯕꯁꯤꯗꯒꯤ ꯍꯦꯟꯅꯁꯨ ꯑꯩ ꯈꯪꯍꯧꯗ꯭ꯔꯦ. ꯃꯔꯨꯞꯇꯨꯒꯤ ꯃꯃꯤꯡꯗꯨ ꯃꯗꯨꯃꯛꯇꯤ ꯇꯁꯦꯡꯅ ꯂꯣꯠꯆꯒꯦ. ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯕꯨ ꯂꯤꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯤ ꯃꯥꯒꯤ ꯀꯅꯥꯅ ꯈꯪꯒꯅꯤ? ꯃꯥꯒꯤ ꯃꯔꯤ ꯃꯇꯥ ꯁꯥꯒꯟ ꯅꯥꯇꯩꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕꯁꯨ. ꯆꯝꯅ ꯂꯤꯕꯁꯤꯐꯥꯎ ꯃꯥꯟꯅꯕ ꯌꯥꯎꯔꯝꯃꯕꯗꯤ ꯍꯥꯏꯅ ꯆꯤꯡꯅꯗꯕ ꯉꯝꯗꯦ. ꯋꯥꯔꯤꯁꯤ ꯂꯤꯕꯗ ꯃꯃꯤꯡ ꯌꯥꯎꯗ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯔꯨꯞꯇꯨꯒꯤ ꯃꯃꯤꯡꯗꯣ ꯑꯩꯅ ꯅꯧꯅ ꯊꯣꯜꯂꯒꯦ. ꯃꯥꯒꯤ ꯃꯃꯤꯡ ꯅꯤꯃꯥ ꯍꯥꯏꯅ ꯍꯥꯏꯖꯒꯦ. ꯃꯈꯥ ꯇꯥꯕ ꯃꯇꯝꯗ ꯃꯃꯤꯡ ꯀꯌꯥ ꯑꯃ ꯌꯥꯎꯔꯛꯂꯕꯁꯨ ꯃꯗꯨ ꯋꯥꯔꯤꯁꯤꯒ ꯆꯥꯟꯅꯅꯕ ꯍꯥꯏꯗꯨꯅ ꯈꯨꯗꯛꯇ ꯊꯣꯟꯕ ꯃꯃꯤꯡꯅꯤ. ꯑꯁꯦꯡꯕ ꯑꯃꯠꯇ ꯅꯠꯆꯗꯦ. ꯅꯨꯃꯤꯠ ꯑꯗꯣ ꯑꯩ ꯀꯥꯎꯗ꯭ꯔꯤ. ꯉꯁꯤꯁꯨ ꯑꯗꯨꯃ ꯅꯤꯡꯁꯤꯡꯉꯤ. 2014ꯒꯤ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 9 ꯊꯥꯡꯖ ꯅꯨꯃꯤꯠꯅꯤ. ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 6 ꯇꯥꯔꯛꯄꯒꯤ ꯑꯗꯨꯋꯥꯏꯗ ꯃꯔꯨꯞ ꯅꯤꯃꯥꯏꯒ ꯑꯩꯒ ꯀꯥꯟꯇꯤꯟꯗ ꯔꯝ ꯊꯛꯂꯤ. ꯍꯣꯇꯦꯜꯗꯒꯤ ꯌꯦꯟ ꯑꯇꯥꯎꯕ ꯈꯔ ꯂꯩꯔꯨꯔꯒ ꯀꯥꯟꯇꯤꯟꯗꯒꯤ ꯍꯥꯞ ꯕꯣꯇꯜꯒꯤ ꯍꯨꯏꯁꯀꯤ ꯑꯃ ꯂꯧꯔꯒ ꯄꯨꯟꯅ ꯊꯛꯄꯅꯤ. ꯕꯣꯇꯜ ꯑꯗꯨꯒꯤ ꯇꯪꯈꯥꯏ ꯆꯜꯂꯛꯄ ꯍꯥꯏꯕꯗꯤ ꯅꯤꯁꯥ ꯋꯥꯎꯔꯤ ꯀꯥꯔꯛꯄꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯈꯤ, ꯃꯔꯨꯞ ꯅꯤꯃꯥꯏꯒꯤ ꯑꯉꯥꯡꯁꯤ ꯀꯌꯥꯅꯣ? ꯑꯗꯨꯒ ꯀ꯭ꯂꯥꯁꯅ ꯀꯌꯥ ꯌꯥꯝꯅ ꯇꯝꯕ ꯌꯥꯎꯔꯕꯒꯦ? ꯃꯗꯨꯗ ꯃꯍꯥꯛꯅ ꯍꯩꯅꯤꯡꯗꯕ ꯃꯇꯧ ꯑꯃ
ꯎꯠꯂꯒ ꯈꯨꯝꯅꯤꯡꯗꯅ ꯍꯥꯏꯔꯛꯏ, ꯃꯔꯨꯞ, ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯋꯥꯔꯤꯁꯤ ꯁꯥꯟꯅꯔꯣꯏꯁꯤꯗ꯫ ꯑꯩꯗꯤ ꯅꯨꯄꯤꯁꯤꯡꯕꯨ ꯍꯪꯒꯣꯏꯕ ꯑꯃꯗꯤ ꯀꯤꯕ ꯂꯩꯇ꯭ꯔꯦ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯅꯨꯄꯤꯁꯤ ꯁꯨꯡꯊꯤ ꯊꯤꯔꯝꯗꯕꯅ ꯍꯦꯟꯅꯁꯨ ꯐꯔꯝꯕ ꯖꯥꯠꯅꯤ꯫ ꯑꯗꯨꯅ ꯑꯩꯗꯤ ꯍꯧꯖꯤꯛꯁꯤ ꯅꯨꯄꯤ ꯍꯥꯏꯕ ꯅꯨꯄꯤꯁꯤ ꯁꯨꯛꯌꯦꯡ ꯌꯦꯡꯗ꯭ꯔꯦ, ꯌꯦꯡꯅꯤꯡꯕꯁꯨ ꯄꯣꯛꯇ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯑꯁꯤꯗ ꯑꯩꯍꯥꯛ ꯚꯥꯞ ꯇꯥꯔꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯤ ꯃꯊꯣꯡ ꯀꯌꯥ ꯆꯥꯔꯝꯃꯔꯣꯏ꯫ ꯃꯁꯤ ꯅꯨꯄꯤꯅ ꯆꯝꯃꯒꯅ ꯅꯨꯄꯥ ꯃꯊꯣꯡ ꯆꯥꯗꯕ, ꯅꯨꯄꯥꯅ ꯆꯝꯃꯒꯅ ꯅꯨꯄꯤ ꯃꯊꯣꯡ ꯆꯥꯗꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯃꯊꯣꯡ ꯆꯥꯗꯕꯒꯤ ꯋꯥꯔꯤꯁꯤ ꯅꯨꯄꯤꯒꯤꯕꯨ ꯑꯣꯏꯔꯣ ꯅꯨꯄꯥꯒꯤꯕꯨ ꯑꯣꯏꯔꯣ ꯇꯥꯅꯤꯡꯕ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯑꯩꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯔꯤꯗꯣ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯇꯥꯅꯤꯡꯈꯤ꯫ ꯑꯩꯅ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯒ꯭ꯂꯥꯁ ꯑꯗꯨꯗ ꯄꯦꯛ ꯑꯃꯃꯝ ꯍꯩꯔꯒ ꯑꯅꯝ ꯀꯟꯕ ꯃꯇꯧ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯅ ꯍꯥꯏꯈꯤ, ꯃꯔꯨꯞꯅ ꯅꯨꯄꯤꯕꯨ ꯀꯤꯍꯪꯕ ꯍꯥꯏꯕꯁꯤꯅ ꯑꯩꯍꯥꯛ ꯚꯥꯞ ꯑꯗꯨꯝ ꯇꯥꯔꯦ꯫ ꯃꯔꯨꯞꯀꯤ ꯅꯨꯄꯤꯗꯨ ꯀꯌꯥ ꯃꯊꯣꯡ ꯆꯥꯔꯝꯃꯔꯣꯏ꯫ ꯀꯩꯗꯧꯏ ꯍꯥꯏꯕꯒꯦ? ꯑꯇꯣꯞꯄ ꯀꯅꯥꯁꯨ ꯌꯥꯎꯕꯁꯨ ꯅꯠꯇꯅ꯫ ꯑꯗꯨꯒ ꯑꯩꯅꯁꯨ ꯀꯅꯥꯗꯕꯨ ꯂꯤꯊꯣꯛ ꯇꯝꯊꯣꯛꯀꯗꯕꯅꯣ? ꯃꯗꯨꯁꯨ ꯂꯩꯇꯦ꯫ ꯅꯤꯃꯥꯏꯅ ꯑꯩꯅ ꯍꯩꯔꯤꯕ ꯄꯦꯛꯇꯨ ꯂꯧꯈꯠꯂꯒ ꯊꯛꯈꯤ꯫ ꯑꯗꯨꯒ ꯃꯈꯨꯠ ꯌꯦꯠꯅ ꯌꯦꯟ ꯑꯇꯥꯎꯕꯗꯣ ꯑꯃ ꯄꯥꯏꯔꯒ ꯍꯥꯏꯔꯛꯏ, ꯃꯔꯨꯞ, ꯑꯩꯒꯤ ꯅꯨꯄꯤꯗꯨ ꯑꯣꯛꯇꯦ, ꯑꯗꯨꯅ ꯅꯉꯣꯟꯗ ꯍꯥꯏꯗꯣꯛ ꯇꯝꯊꯣꯛꯅꯤꯡꯗꯕꯅꯤ꯫ ꯑꯩꯁꯨ ꯑꯩꯒꯤ ꯄꯦꯛꯇꯣ ꯊꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯣꯛꯇꯕꯗꯨ ꯂꯤꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯇꯥꯅꯤꯡꯕꯒꯤ ꯃꯇꯧ ꯑꯃ ꯎꯠꯂꯒ ꯍꯥꯏꯈꯤ꯫ ꯀꯔꯝ ꯍꯥꯏꯅ ꯑꯣꯛꯇ꯭ꯔꯤꯕꯅꯣ ꯃꯔꯨꯞ? ꯑꯁꯨꯝꯅ ꯍꯥꯏꯗꯣꯛ ꯇꯝꯊꯣꯛꯅꯤꯡꯗꯕ ꯋꯥꯐꯝꯁꯤꯡꯅꯁꯨ ꯈꯔ ꯈꯤꯠ ꯃꯍꯦꯟꯕꯅꯤꯀꯣ ꯋꯥꯈꯟꯗ ꯄꯣꯊꯥꯍꯟꯗꯕꯁꯤꯁꯨ꯫ ꯑꯗꯨꯅ ꯍꯥꯏꯅꯔꯤꯕꯅꯤ, ꯑꯋꯥꯕꯒꯤ ꯋꯥꯐꯝꯗꯤ ꯍꯥꯏꯗꯣꯛ ꯇꯝꯊꯣꯛꯄ ꯀꯥꯟꯗ ꯀꯣꯛꯏ ꯍꯥꯏꯗꯨꯅ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯃꯔꯨꯞꯀꯤ ꯅꯨꯄꯤꯒꯤ ꯑꯃꯣꯠꯄꯁꯤꯡꯗꯣ ꯆꯤꯡꯊꯣꯛꯍꯟꯅꯤꯡꯗꯨꯅ ꯍꯥꯏꯕꯗꯤ ꯅꯠꯇꯦ, ꯍꯪꯒꯣꯏꯅꯗꯕꯒꯤ ꯆꯨꯝꯅ ꯍꯥꯏꯕꯅꯤ꯫ ꯃꯔꯨꯞ ꯅꯤꯃꯥꯏ ꯌꯦꯟ ꯃꯇꯨꯝꯗꯨ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯇꯞꯅ ꯍꯥꯏꯔꯛꯏ, ꯃꯔꯨꯞꯇ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯑꯃꯣꯠꯄ ꯈꯪꯍꯟꯕ ꯅꯠꯇ꯭ꯔꯒ ꯈꯪꯍꯟꯅꯤꯡꯗꯕꯒꯤ ꯊꯣꯏꯗꯣꯛꯄꯁꯨ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯃꯔꯨꯞꯇꯅ ꯈꯪꯍꯧꯗꯕꯒꯤ ꯋꯥꯅꯤ꯫ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯗꯨꯅ ꯁꯕꯥꯛ ꯐꯥꯛꯇꯨꯅ ꯈꯪꯅꯈ꯭ꯔꯕꯅꯤ꯫ ꯃꯍꯥꯛꯇꯒꯤ ꯋꯥꯔꯤꯅ ꯂꯩꯀꯥꯏ ꯑꯅꯤ ꯍꯥꯏꯕꯗꯤ ꯃꯄꯥꯟ ꯂꯝꯗꯝ ꯑꯃꯗꯤ ꯑꯩꯒꯤ ꯂꯩꯀꯥꯏ ꯁꯥꯔꯥ ꯁꯟꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯗꯕꯨ ꯑꯩꯅ ꯅꯉꯣꯟꯗ ꯑꯃꯨꯛ ꯂꯣꯠꯂꯨꯗꯨꯅ ꯀꯩꯗꯧꯔꯨꯅꯤ? ꯏꯆꯤꯜ ꯑꯁꯤꯅ ꯏꯇꯨꯃ ꯑꯣꯏꯔꯕꯁꯨ ꯃꯥꯒꯤ ꯃꯃꯤꯡꯗꯨ ꯄꯟꯅꯤꯡꯗꯗꯨꯅ ꯇꯧꯕꯅꯤ꯫ ꯐꯔꯦ, ꯃꯔꯨꯞꯅ ꯇꯥꯅꯤꯡꯉꯦ ꯍꯥꯏꯔꯕꯅꯤꯅ ꯃꯗꯣ ꯑꯩ ꯂꯤꯔꯒꯦ꯫ ꯅꯪꯅ ꯍꯥꯏꯕꯒꯨꯝꯅ ꯂꯤꯊꯣꯛꯂꯒ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯈꯔ ꯃꯈꯩ ꯃꯍꯤꯡ ꯇꯥꯕ꯭ꯔꯥ ꯌꯦꯡꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯆꯨꯔꯨꯞ ꯎꯄꯨ ꯑꯗꯨꯗꯒꯤ ꯆꯨꯔꯨꯞ ꯃꯆꯩ ꯑꯃ ꯁꯠꯇꯣꯛꯂꯒ ꯆꯝꯃꯤ꯫ ꯆꯨꯔꯨꯞ ꯑꯗꯨ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯆꯤꯡꯂꯒ ꯃꯩꯈꯨꯗꯨ ꯀꯥꯝꯊꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯃꯄꯨꯔꯣꯏꯕ ꯂꯩꯅ ꯂꯩꯅ ꯃꯕꯨꯛꯊꯣꯛꯀꯤ ꯃꯆꯥꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯃꯌꯨꯝ ꯄꯥꯟꯅꯦꯅ ꯄꯥꯜꯂꯤꯕ ꯅꯨꯄꯤꯁꯤꯁꯨ ꯑꯉꯛꯄꯅꯤꯀꯣ꯫ ꯃꯌꯨꯝ ꯄꯥꯟꯗꯨꯅ ꯃꯆꯥ ꯄꯣꯛꯈ꯭ꯔꯕꯤ ꯃꯆꯥꯅꯨꯄꯤꯕꯨ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯑꯃꯨꯛ ꯄꯥꯟꯅꯅꯕ ꯍꯣꯠꯅꯔꯤꯕ ꯃꯃꯥꯁꯤꯡꯁꯤꯁꯨ ꯑꯉꯛꯄꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯄꯦꯟꯗꯕ ꯋꯥꯍꯩꯁꯤꯡꯁꯤ ꯁꯍꯤꯇꯒꯤ ꯃꯑꯣꯡꯗ ꯁꯩꯔꯦꯡ ꯊꯤꯕꯒꯨꯝꯅ ꯊꯤꯔꯝꯂꯒ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯁꯣꯛꯄꯒꯤ ꯋꯥꯔꯤꯗꯨ ꯂꯤꯕ ꯍꯧꯔꯛꯏ꯫ ꯃꯔꯨꯞ, ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯃꯁꯛ ꯌꯥꯝꯅ ꯐꯖꯩ꯫ ꯍꯥꯏꯁꯤꯟꯅꯕ ꯅꯠꯇꯦ, ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ, ꯅꯤꯡꯊꯤꯖꯩ꯫ ꯑꯍꯨꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯤꯀꯨꯞ ꯑꯃꯇ ꯑꯣꯏꯔꯕꯁꯨ ꯃꯃꯤꯠ ꯊꯛꯇꯕ ꯇꯧꯔꯣꯏ꯫ ꯃꯆꯥ ꯑꯃ ꯂꯩꯔꯕ ꯐꯥꯎꯕꯗ ꯃꯥꯒꯤ ꯐꯖꯕꯗꯣ ꯍꯟꯈꯤꯗꯦ꯫ ꯊꯣꯏꯅ ꯍꯦꯟꯅ ꯑꯗꯨꯝ ꯐꯖꯕ ꯍꯦꯟꯒꯠꯄ꯭ꯔꯥ ꯍꯥꯏꯅꯁꯨ ꯑꯩꯅ ꯈꯟꯈꯤ꯫ ꯃꯥ ꯑꯩꯁꯦ ꯀꯨꯏꯅ ꯅꯨꯡꯁꯤꯅꯕ ꯐꯪꯈꯤꯗꯦ꯫ ꯁꯨꯞꯅꯇꯪꯒꯤ ꯊꯥ 6 ꯈꯛꯇ ꯅꯨꯡꯁꯤꯅꯔꯒ ꯆꯦꯟꯈꯤ꯫ ꯃꯗꯨꯒꯤ ꯃꯔꯝꯗꯤ ꯃꯥꯒꯤ ꯃꯃꯥꯗꯨꯅ ꯑꯩꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯗꯦ, ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯈꯤꯗꯦ꯫ ꯃꯁꯤꯃꯛꯅ ꯐꯤꯕꯝꯅ ꯌꯥꯗꯕꯗꯒꯤ ꯑꯩꯅ ꯃꯥꯕꯨ ꯊꯨꯅ ꯆꯦꯟꯈꯤꯕꯅꯤ꯫ ꯃꯔꯨꯞ, ꯂꯥꯏꯔꯕꯕꯨ ꯀꯅꯥꯅꯁꯨ ꯄꯥꯝꯗꯦ꯫ ꯂꯥꯏꯔꯕ ꯅꯨꯄꯥꯗ ꯃꯆꯥ ꯅꯤꯉꯣꯜ ꯀꯅꯥꯅꯁꯨ ꯊꯥꯖꯅꯤꯡꯗꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯃꯥꯅ ꯑꯩꯕꯨ ꯌꯥꯈꯤꯗꯕ ꯄꯥꯝꯈꯤꯗꯕꯒꯤ ꯃꯔꯝꯗꯤ ꯑꯩꯕꯨ ꯂꯥꯏꯔꯕꯅꯤ, ꯄꯨꯛꯄꯥꯡ ꯁꯨꯗꯕꯅꯤ, ꯍꯩꯊꯕ ꯂꯝꯗꯒꯤꯅꯤ, ꯃꯁꯤꯅꯤ꯫ ꯃꯥ ꯑꯩ ꯅꯨꯡꯁꯤꯅꯔꯤꯉꯩ ꯃꯅꯨꯡꯗ ꯃꯥꯅ ꯑꯩꯕꯨ ꯃꯨꯟꯅ ꯈꯪꯂꯤꯕꯒꯤ ꯃꯔꯝꯗꯤ ꯃꯥꯒꯤ ꯃꯆꯦ ꯊꯣꯛꯄ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯄꯣꯛꯃꯤꯟꯅꯕ ꯃꯃꯥꯕꯣꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯨꯗ ꯑꯣꯡꯉꯤ꯫ ꯃꯍꯥꯛꯅ ꯑꯩꯅ ꯂꯦꯜꯂꯤꯕ ꯄꯨꯟꯁꯤ ꯃꯔꯦꯟ, ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗꯨ ꯂꯣꯏꯅ ꯈꯪꯉꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯁꯦꯟꯗꯣꯏ ꯍꯥꯞꯆꯤꯜꯂꯒ ꯍꯦꯟꯖꯤꯟꯅ ꯃꯃꯥꯗꯨꯗ ꯇꯝꯁꯤꯜꯂꯤ꯫ ꯏꯗꯣꯝꯆꯥ, ꯑꯩꯈꯣꯏ ꯑꯕꯦ ꯀꯣꯏꯔꯤꯕ ꯅꯨꯄꯥꯗꯣ
ꯆꯨꯝꯅꯇ ꯂꯥꯏꯔꯕ ꯄꯨꯄꯥꯡ ꯁꯨꯗꯕꯗ ꯅꯠꯇꯅ ꯃꯍꯥꯛ ꯑꯣꯛꯇꯕ ꯁꯨꯅꯤꯡꯗꯕ ꯌꯥꯝꯅ ꯇꯟꯕ ꯅꯨꯄꯥꯅꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯨ ꯊꯛꯂꯒ ꯇꯣꯏꯅ ꯃꯤ ꯐꯨꯅꯒꯟꯕꯁꯨ ꯅꯨꯄꯥꯅꯤ꯫ ꯃꯉꯣꯟꯗꯕꯨ ꯑꯩꯈꯣꯏ ꯑꯕꯦ ꯂꯩꯍꯜꯂꯕꯗꯤ ꯂꯣꯏꯔꯦꯍꯦ꯫ ꯃꯁꯛ ꯈꯔ ꯐꯖꯕꯗꯨꯗ ꯌꯥꯔꯨꯔꯤꯕ ꯑꯣꯏꯔꯝꯅꯤ꯫ ꯅꯧꯔꯤꯉꯩꯁꯤꯗꯅꯦ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯧ꯫ ꯑꯁꯨꯝꯅ ꯃꯆꯦ ꯑꯗꯨꯅ ꯃꯤꯊꯤꯡꯒꯥꯏ ꯁꯥꯗꯨꯅ ꯍꯟꯖꯤꯟꯅ ꯇꯝꯁꯤꯜꯂꯝꯕꯗꯒꯤ ꯃꯃꯥꯗꯨꯅ ꯑꯩꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯈꯤꯗꯕꯅꯤ꯫ ꯇꯧꯕꯒꯤꯕꯨꯗꯤ ꯑꯩꯍꯥꯛ ꯂꯥꯏꯔꯕ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯤ꯫ ꯑꯗꯨꯝꯅꯗꯤ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯍꯦꯟꯖꯤꯟꯅ ꯇꯝꯁꯤꯟꯕꯗꯣ ꯃꯗꯨꯃꯗꯤ ꯑꯩꯍꯥꯛ ꯅꯨꯡꯉꯥꯏꯇꯦ, ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ꯫ ꯑꯗꯨꯕꯨ ꯑꯕꯤ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯕꯅꯤꯅ ꯃꯆꯦꯅ ꯇꯝꯁꯤꯜꯂꯝꯕꯗꯣ ꯍꯦꯟꯖꯤꯟꯕꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯈꯪꯈꯤ꯫ ꯃꯔꯨꯞ, ꯑꯩꯍꯥꯛꯁꯦ ꯎꯄꯥꯏ ꯂꯩꯇꯕ ꯌꯥꯝꯅ ꯇꯣꯟꯕ ꯃꯆꯥꯅꯤ꯫ ꯑꯩꯕꯨ ꯄꯣꯛꯄ ꯕꯕꯥꯗꯣ ꯌꯥꯝꯅ ꯉꯟꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯂꯥꯏꯔꯕꯤ ꯏꯃꯥ ꯑꯗꯨꯅ ꯍꯖꯤꯔꯥ ꯁꯨꯗꯨꯅ ꯃꯆꯥ ꯑꯩꯕꯨ ꯆꯥꯎꯅꯕ ꯌꯣꯛꯂꯒ ꯃꯍꯩ ꯇꯝꯍꯜꯂꯛꯄꯅꯤ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯌꯨꯝꯐꯝꯗꯨ ꯅꯠꯇꯅ ꯑꯩꯒꯤꯅꯦ ꯍꯥꯏꯕ ꯂꯟ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯅꯍꯥꯛꯁꯨ ꯑꯃꯨꯛꯇꯪ ꯈꯜꯂꯨ, ꯃꯁꯤꯗꯕꯨ ꯑꯩꯅ ꯀꯔꯝꯅ ꯉꯥꯎꯁꯤꯟꯅꯒꯅꯤ? ꯍꯥꯏꯕꯗ ꯄꯛꯆꯔꯅꯤ ꯍꯥꯏꯗꯨꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯟꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯏꯃꯥꯒ ꯄꯣꯛꯃꯤꯟꯅꯕ ꯃꯥꯝꯇꯣꯟꯅ ꯍꯣꯠꯅꯕꯤꯔꯒ ꯇꯧꯕꯅꯤ꯫ ꯄꯤꯛꯂꯕꯁꯨ ꯄꯤꯛꯅ ꯊꯕꯛꯁꯤꯃ ꯐꯪꯕ ꯃꯇꯝꯗ ꯑꯩꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯇꯝꯃꯨꯔꯤꯕ ꯂꯥꯏꯔꯤꯛꯀ ꯐꯪꯉꯤꯕ ꯊꯕꯛ ꯑꯁꯤꯒ ꯆꯥꯟꯅꯗꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨ ꯑꯩꯉꯣꯟꯗ ꯂꯩꯈꯤꯗꯦ꯫ ꯊꯣꯏꯅ ꯍꯦꯟꯅ ꯑꯗꯨꯝ ꯇꯣꯂꯣꯞ ꯆꯥꯕ ꯊꯕꯛ ꯑꯃꯗꯤ ꯐꯪꯂꯦꯗꯅ ꯈꯟꯅ ꯊꯃꯣꯏ ꯑꯁꯤꯅ ꯄꯦꯟꯖꯈꯤ꯫ ꯊꯕꯛ ꯑꯁꯦ ꯐꯪꯕꯗꯒꯤꯅꯤ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯕꯦꯒ ꯈꯪꯅꯈꯤꯕꯁꯨ꯫ ꯃꯗꯨꯗ ꯑꯩꯅ ꯃꯔꯛ ꯊꯠꯂꯒ ꯍꯥꯏꯈꯤ, ꯄꯣꯁꯇꯤꯡ ꯃꯌꯥꯒꯤ ꯅꯨꯄꯤ ꯈꯪꯅꯕ ꯍꯥꯏꯕꯁꯤꯗꯤ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯅꯪꯅ ꯁꯦꯀꯦꯟ ꯑꯃꯗ ꯇꯥꯔꯝꯗꯗꯅ ꯆꯤꯡꯗ ꯇꯥꯔꯝꯕ ꯊꯣꯛꯑꯕꯗꯤ ꯅꯨꯄꯤꯗꯣ ꯈꯪꯅꯔꯝꯃꯣꯏꯗꯕꯅꯤꯗꯣ꯫ ꯅꯤꯃꯥꯏꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯑꯆꯨꯝꯕꯅꯤ ꯃꯔꯨꯞ, ꯁꯤꯐꯥꯏ ꯇꯅꯥꯅ ꯅꯣꯡꯃ ꯐꯥꯗꯣꯛ ꯁꯤꯚꯤꯜ ꯁꯦꯠꯂꯒ ꯊꯣꯛꯄꯁꯤꯗꯤ ꯅꯤꯡꯊꯧ ꯃꯆꯥ ꯃꯁꯨꯅ ꯀꯩꯗꯧꯅꯤ? ꯁꯔꯀꯥꯔꯒꯤ ꯌꯨꯅꯤꯐꯣꯔꯝꯗꯒ ꯁꯦꯠꯂꯝꯕꯗꯒꯤ ꯅꯣꯡꯃ ꯐꯥꯗꯣꯛ ꯁꯤꯚꯤꯜ ꯁꯦꯠꯂꯒ ꯊꯣꯛꯄꯁꯤꯗꯤ ꯄꯨꯟꯗꯨꯅ ꯂꯩꯔꯝꯕ ꯁꯟꯅ ꯊꯥꯗꯣꯛꯄꯒ ꯀꯧꯁꯥꯕꯒꯨꯝꯅꯤ꯫ ꯑꯩꯁꯨ ꯅꯣꯡꯃ ꯈꯛꯇꯪ ꯌꯥꯝꯅ ꯅꯥꯟꯅ ꯊꯣꯛꯂꯨꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯥꯏꯕꯛ ꯇꯤꯟꯅꯔꯨꯕꯒꯤ ꯍꯥꯏꯒꯗ꯭ꯔꯥ ꯃꯍꯥꯛꯀ ꯊꯦꯡꯅꯈꯤ꯫ ꯊꯦꯡꯅꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤ ꯑꯗꯨꯝ ꯅꯨꯡꯁꯤꯅꯈ꯭ꯔꯦ꯫ ꯑꯩꯁꯨ ꯊꯕꯛ ꯑꯃ ꯐꯪꯉꯦ, ꯇꯣꯂꯣꯞ ꯑꯃꯗꯤ ꯆꯥꯔꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯃꯥꯕꯨ ꯌꯥꯝꯅ ꯆꯥꯎꯊꯣꯛꯅ ꯀꯣꯏꯈꯤ꯫ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯀꯌꯥ ꯑꯃ ꯑꯩꯅ ꯂꯩꯕꯤꯈꯤ꯫ ꯃꯥꯅꯁꯨ ꯑꯩꯕꯨ ꯄꯦꯟꯖꯈꯤ, ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯁꯤꯅꯕ ꯊꯥ 2 ꯍꯦꯜꯂꯛꯄ ꯃꯇꯨꯡꯗꯅꯤ ꯃꯍꯥꯛꯅ ꯃꯆꯦ ꯍꯣꯏꯗ ꯆꯠꯂꯨꯕ ꯃꯇꯝꯗ ꯃꯆꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅꯤ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕꯁꯤ ꯈꯪꯉꯤꯕꯁꯤ꯫ ꯈꯪꯂꯕꯒꯤ ꯇꯨꯡꯗ ꯏꯅꯦꯕꯣ ꯑꯣꯏꯒꯗꯧꯔꯤꯕ ꯃꯉꯣꯟꯗ ꯍꯨ ꯀꯥꯝꯁꯤꯟꯕꯅꯤ꯫ ꯍꯦꯟꯖꯤꯜꯂꯕ ꯋꯥ ꯀꯌꯥ ꯍꯥꯏꯖꯤꯟꯗꯨꯅ ꯑꯩꯕꯨ ꯅꯨꯡꯁꯤꯍꯟꯈꯤꯗꯕꯅꯤ꯫ ꯑꯃꯔꯣꯝꯗꯗꯤ ꯑꯕꯦꯁꯨ ꯑꯩꯒꯨꯝꯕꯅꯤ꯫ ꯑꯩꯉꯣꯟꯗꯒꯤꯁꯨ ꯃꯥꯅ ꯇꯣꯜꯂꯤ ꯍꯥꯏꯕ ꯐꯥꯎ ꯌꯥꯏ꯫ ꯃꯍꯥꯛꯁꯨ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯤ꯫ ꯃꯃꯥ ꯑꯗꯨꯅ ꯍꯣꯇꯦꯜ ꯐꯝꯗꯨꯅ ꯌꯨ ꯌꯣꯜꯂꯒ ꯍꯤꯡꯂꯤꯕ ꯃꯤꯁꯛꯅꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏꯒ ꯑꯩꯈꯣꯏꯒꯗꯤ ꯑꯃꯅꯁꯨ ꯍꯦꯟꯗꯕ ꯑꯃꯅꯁꯨ ꯇꯥꯗꯕ ꯂꯝꯕꯥ ꯆꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯥ ꯑꯗꯨꯗꯤ ꯃꯁꯥꯒꯤ ꯌꯦꯡꯗꯅ ꯑꯆꯥꯎ ꯑꯔꯥꯝ ꯌꯥꯝꯅ ꯀꯥꯏ꯫ ꯃꯍꯥꯛꯅ ꯑꯩꯕꯨ ꯁꯨꯡꯌꯥ ꯌꯥꯈꯤꯗꯦ, ꯁꯨꯅꯨꯡꯁꯨ ꯑꯗꯨꯃꯛ ꯅꯨꯡꯁꯤꯈꯤꯗꯦ꯫ ꯇꯧꯕꯒꯤꯕꯨꯗꯤ ꯑꯃꯗ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤꯅꯤꯅ ꯅꯨꯡꯉꯥꯏ ꯑꯐꯕ ꯏꯃꯨꯡꯗ ꯃꯍꯥꯔꯥꯅꯤꯒꯨꯝꯅ ꯂꯩꯍꯟꯅꯤꯡꯂꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅꯁꯨ ꯐꯪꯍꯧꯗ꯭ꯔꯕꯗꯤ ꯀꯝꯗꯧꯅꯤ? ꯏꯁꯥꯒꯤ ꯃꯔꯥꯏꯕꯛꯇ ꯇꯝꯂꯝꯗꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯗꯣꯛꯂꯒ ꯄꯦꯟꯊꯣꯛꯄ ꯌꯥꯕꯅꯤ? ꯀꯜꯂꯛꯄ ꯃꯤꯍꯧꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯇꯧꯔꯨꯕ ꯈꯨꯗꯤꯡꯃꯛ ꯃꯁꯥꯒꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅꯅꯕ, ꯋꯥꯅꯅꯕ, ꯃꯥꯡꯅꯅꯕꯒꯤ ꯃꯁꯛ ꯑꯣꯏꯈꯤ꯫ ꯃꯥꯒꯤ ꯃꯃꯥꯅ ꯑꯩꯕꯨ ꯌꯥꯗꯕꯁꯤ ꯈꯜꯂꯒ ꯑꯩꯈꯣꯏꯅꯤ ꯊꯨꯡꯅꯔꯔꯣꯏꯅꯤꯡꯗꯨꯅ ꯏꯕꯥꯅꯤ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯈꯤ꯫ ꯃꯗꯨꯗ ꯄꯥꯝꯗ꯭ꯔꯕꯁꯨ ꯄꯥꯝꯗꯅ, ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯌꯥꯅꯤꯡꯗꯅ ꯃꯆꯥꯅꯨꯄꯤꯅ ꯌꯥꯗꯕꯗꯒꯤ ꯑꯩꯉꯣꯟꯗ ꯑꯗꯨꯃꯛ ꯂꯨꯍꯣꯡꯉꯛꯈꯤ꯫ ꯂꯨꯍꯣꯡꯉꯛꯈꯤꯅ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯃꯃꯣꯅ ꯌꯥꯅꯤꯡꯅ ꯃꯊ꯭ꯋꯥꯏꯅ ꯇꯥꯕ ꯍꯥꯏꯕꯗꯨꯗꯤ ꯅꯠꯇꯕꯅꯤꯅ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅꯁꯨ ꯍꯣꯡꯈꯤꯗꯦ꯫ ꯀꯂꯛꯄꯦꯝꯕꯒꯤ ꯃꯑꯣꯡꯗ ꯑꯎꯟꯄꯣꯠ ꯐꯥꯎ ꯐꯖꯅ ꯄꯤꯔꯛꯈꯤꯗꯦ꯫ ꯇꯝꯗ ꯌꯥꯗꯕꯒꯤ ꯃꯑꯣꯡꯗ ꯐꯃꯨꯡ ꯑꯃ ꯎꯄꯨ ꯑꯃ ꯇꯝꯂꯛꯄꯗꯨ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯀꯥ ꯍꯦꯟꯅ ꯌꯥꯎꯔꯛꯇꯦ꯫ ꯃꯁꯤ ꯑꯩꯅ ꯑꯎꯟꯄꯣꯠ ꯌꯥꯝꯅ ꯄꯥꯝꯕꯒꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦ, ꯀꯩꯗꯥꯗꯨꯒꯤ ꯍꯥꯏꯕꯅꯤ ꯃꯔꯨꯞ꯫ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ
ꯅꯣꯡꯃꯇ ꯃꯃꯥꯗꯨ ꯂꯥꯛꯈꯤꯗꯦ꯫ ꯂꯥꯏꯌꯦꯡꯗꯤ ꯌꯥꯔꯣꯏ, ꯂꯨꯍꯣꯡꯕ ꯅꯨꯡꯉꯥꯟꯕꯗꯣ ꯃꯗꯨꯃꯗꯤ ꯂꯥꯛꯈꯤ ꯃꯥꯜꯂꯦ꯫ ꯃꯗꯨꯗꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯥꯛꯈꯤꯗꯦ꯫ ꯌꯨꯝꯒꯤ ꯑꯀꯣꯏꯕ ꯁꯥꯖꯤꯟ ꯁꯥꯅꯆꯤꯡꯕꯗ ꯃꯉꯛꯇꯨ ꯂꯩ ꯂꯩꯗꯨꯅ ꯌꯦꯡꯈꯤ ꯃꯥꯜꯂꯦ꯫ ꯃꯗꯣ ꯑꯩꯒꯤ ꯅꯨꯄꯤ ꯑꯕꯦꯅ ꯑꯩꯉꯣꯟꯗ ꯇꯝꯈꯤ꯫ ꯈꯜꯂꯨꯔꯒ ꯏꯅꯦꯝꯕꯣꯛꯇꯣ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯁꯥꯎꯅꯤꯡꯈꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯛꯄꯅ ꯆꯍꯤ ꯑꯣꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯥ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯥ ꯅꯨꯄꯥ ꯑꯃ ꯐꯪꯖꯈꯤ꯫ ꯃꯥ ꯐꯪꯕꯁꯦ ꯍꯧꯖꯤꯛꯁꯤꯗ ꯑꯩꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯃꯔꯝꯗꯤ ꯁꯥꯒꯩꯃꯛꯇꯤ ꯃꯨꯠꯂꯔꯣꯏꯗꯕꯅ ꯏꯆꯥꯅꯨꯄꯤ ꯑꯣꯏꯔꯝꯃꯕꯗꯤ ꯍꯧꯖꯤꯛ ꯑꯁꯤꯗ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯗꯕꯅꯤ꯫ ꯃꯃꯥꯒꯤ ꯃꯕꯣꯛꯀꯤ ꯂꯝꯆꯠ ꯌꯦꯡꯂꯒ ꯏꯆꯥꯅꯨꯄꯤꯗ ꯐꯔꯛ ꯇꯥꯒꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯟꯒꯗꯧꯔꯕꯅꯤ꯫ ꯑꯗꯨꯅ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯂꯕꯅꯤꯅ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯃꯗꯨꯒꯤ ꯑꯋꯥꯕꯗꯨꯃꯗꯤ ꯂꯩꯔꯔꯣꯏ ꯍꯥꯏꯅ ꯈꯟꯈꯤ꯫ ꯏꯆꯥꯅꯨꯄꯥꯅ ꯃꯄꯣꯛ ꯊꯥ ꯂꯥꯜꯂꯛꯄ ꯍꯥꯏꯕꯗꯤ ꯆꯍꯤ ꯑꯃ ꯍꯦꯜꯂꯛꯄꯒꯤ ꯑꯗꯨꯋꯥꯏꯗ ꯏꯃꯥꯗꯣ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯛꯈꯤ꯫ ꯈꯪ ꯍꯩꯔꯕ ꯗꯣꯛꯇꯔ ꯀꯌꯥꯗ ꯄꯨꯗꯨꯅ ꯂꯥꯌꯦꯡꯈꯤ꯫ ꯑꯩꯍꯥꯛꯀꯤ ꯐꯝ ꯃꯆꯥ ꯇꯣꯂꯣꯞ ꯃꯆꯥꯁꯤꯗꯒꯤ ꯂꯥꯛꯄ ꯄꯩꯁꯥꯅ ꯂꯥꯌꯦꯡꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯈꯤ꯫ ꯎꯄꯥꯏ ꯂꯩꯔꯛꯇꯕꯗꯒꯤ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯌꯥꯝꯅ ꯄꯨꯁꯤꯟꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯍꯥꯛ ꯀꯣꯛꯇ ꯈꯨꯠ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯆꯨꯄꯥ ꯃꯦꯠꯇꯨꯅ ꯆꯤꯟꯇꯥ ꯇꯧꯈꯤ꯫ ꯑꯁꯨꯝꯅ ꯃꯤꯒꯤ ꯃꯔꯟ ꯇꯣꯟꯅ ꯀꯟꯅ ꯂꯥꯌꯦꯡꯕꯕꯨ ꯏꯃꯥꯗꯣ ꯎꯄꯥꯏ ꯂꯩꯈꯤꯗꯦ꯫ ꯂꯥꯌꯦꯡꯅ ꯂꯥꯏꯈꯠꯅꯕ ꯉꯝꯗꯅ ꯁꯪꯁꯥꯔꯁꯦ ꯊꯥꯗꯣꯛꯈꯤ꯫ ꯃꯇꯝꯗꯣ ꯑꯩꯍꯥꯛ ꯋꯥꯕꯒꯤ ꯄꯟꯗꯣꯟ ꯂꯣꯝꯈꯤ꯫ ꯃꯤꯒꯤ ꯁꯦꯟꯅ ꯈ꯭ꯋꯥꯡꯁꯦ ꯀꯣꯏꯈꯤ꯫ ꯊꯥꯒꯤ ꯐꯪꯉꯛꯄ ꯇꯣꯂꯣꯞ ꯇꯪꯈꯥꯏ ꯑꯃꯗꯤ ꯁꯦꯟꯗꯣꯏꯗ ꯆꯠꯈꯤꯕꯅ ꯍꯤꯡꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯈꯤ꯫ ꯅꯣꯡꯃꯇ ꯍꯦꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃꯇ ꯆꯥꯕ ꯐꯪꯈꯤꯗꯦ꯫ ꯃꯇꯝ ꯑꯁꯤꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯋꯥꯐꯝ ꯑꯃ ꯑꯩꯉꯣꯟꯗ ꯍꯧꯗꯣꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ, ꯃꯇꯝ ꯈꯔꯗꯤ ꯏꯕꯥꯅꯤ ꯏꯄꯥꯝꯗ ꯂꯩꯔꯨꯁꯦ꯫ ꯌꯨꯝꯁꯤꯅ ꯁꯣ ꯂꯣꯟꯁꯤꯜꯂꯒ ꯊꯅꯝꯃꯁꯦ꯫ ꯃꯐꯝꯗꯨꯗꯒꯤ ꯅꯪꯒꯤ ꯊꯕꯛ ꯆꯠꯄꯁꯨ ꯁꯥꯏꯀꯜꯗ ꯆꯠꯄ ꯅꯠꯇ꯭ꯔꯒ ꯈꯣꯡꯅ ꯆꯠꯄꯁꯨ ꯌꯥꯒꯅꯤ꯫ ꯅꯨꯡꯇꯤꯒꯤ ꯅꯪꯅ ꯍꯪꯒꯥꯟꯗ ꯆꯠꯄꯒꯤ ꯚꯔꯥꯁꯤꯗꯁꯨ ꯀꯥꯟꯅꯒꯅꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯃꯤꯒꯤ ꯃꯔꯟꯁꯤꯡꯗꯨꯅ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯀꯪꯂꯒ ꯁꯤꯕꯅ ꯍꯟꯕ ꯇꯥꯔꯦ꯫ ꯃꯥꯅ ꯍꯧꯗꯣꯔꯤꯕ ꯋꯥꯐꯝꯗꯣ ꯑꯩꯅ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯈꯤ꯫ ꯃꯔꯝꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯁꯦꯀꯦꯟ ꯑꯃ ꯐꯥꯎ ꯆꯠꯄꯗꯤ ꯂꯥꯞꯄꯤ꯫ ꯑꯗꯨꯒ ꯃꯣꯏꯗꯒꯤ ꯆꯠꯄꯗꯤ ꯈꯣꯡꯅ ꯆꯠꯂꯕꯁꯨ ꯑꯗꯨꯃꯛ ꯌꯥꯒꯅꯤ꯫ ꯑꯗꯨꯕꯨ ꯏꯅꯦꯝꯕꯣꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯑꯩꯍꯥꯛ ꯇꯟꯕꯗꯤ ꯌꯥꯝꯅ ꯇꯟꯈꯤ꯫ ꯇꯜꯂꯤ ꯍꯥꯏꯗꯨꯅ ꯑꯩꯍꯥꯛ ꯌꯥꯈꯤꯗꯕꯗꯤ ꯇꯧꯈꯤꯗꯦ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯕꯨ ꯑꯋꯥꯕꯁꯤꯗꯕꯨ ꯈꯔ ꯀꯣꯛꯂꯕꯗꯤ ꯍꯥꯏꯗꯨꯅꯁꯨ ꯋꯥꯈꯜꯁꯦ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯑꯩꯅ ꯌꯥꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯔꯨꯞ, ꯑꯩꯅ ꯅꯨꯄꯤ ꯃꯌꯨꯝꯗ ꯂꯥꯛꯈꯤꯕꯗꯣ ꯇꯁꯦꯡꯅ ꯂꯥꯜꯂꯝꯂꯦ꯫ ꯁꯔꯒꯅꯤ ꯈꯜꯂ ꯂꯥꯛꯂꯒ ꯅꯧꯔꯛ ꯑꯣꯏꯔꯝꯃꯦ ꯍꯥꯏꯕꯗꯣ ꯇꯥꯔꯦ꯫ ꯈꯔ ꯐꯒꯗ꯭ꯔꯥ ꯈꯟꯅ ꯂꯥꯛꯄꯕꯨ ꯏꯃꯥꯏ ꯄꯤꯔꯨꯞ ꯈꯨꯝꯅꯕ, ꯏꯆꯥꯛ ꯏꯔꯝ ꯃꯥꯡꯅꯕ ꯑꯣꯏꯔꯝꯂꯦ ꯃꯔꯨꯞ꯫ ꯅꯨꯄꯤ ꯃꯌꯨꯝꯗꯨꯗ ꯂꯥꯛꯎꯕꯗꯒꯤꯅꯦ ꯉꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯀꯥꯡꯈꯣꯡ ꯆꯥꯏꯈ꯭ꯔꯤꯕꯁꯤ꯫ ꯃꯗꯨꯗ ꯑꯩꯍꯥꯛꯅ ꯌꯥꯝꯅ ꯈꯪꯅꯤꯡꯅ ꯉꯥꯏꯉꯝꯗꯕ ꯃꯇꯧ ꯎꯠꯂꯒ, ꯀꯔꯝꯅ? ꯃꯁꯤꯒꯤ ꯃꯈꯥꯗꯤ ꯂꯤꯅꯤꯡꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯤꯕ ꯍꯧꯔꯨꯔꯕꯅꯤꯅ ꯃꯄꯨꯡ ꯐꯥꯅ ꯂꯤꯔꯒꯦ ꯃꯔꯨꯞ꯫ ꯂꯤꯗ꯭ꯔꯤꯉꯩꯁꯤꯗ ꯕꯦꯒꯇꯣ ꯈꯔ ꯆꯥꯎꯅ ꯍꯥꯏꯔꯛꯎ, ꯃꯗꯨ ꯊꯛꯂꯒ ꯂꯤꯒꯦ꯫ ꯅꯠꯇ꯭ꯔꯕꯗꯤ ꯆꯤꯊ ꯅꯥꯟꯊꯍꯧꯒꯗꯕꯁꯨ ꯃꯥꯜꯂꯤ꯫ ꯑꯩꯅ ꯅꯣꯛꯂꯒ, ꯌꯨꯒꯤ ꯋꯥꯕꯨꯗꯤ ꯍꯥꯏꯔꯛꯀꯦꯅꯦ, ꯋꯥꯠꯂꯕꯁꯨ ꯑꯃꯨꯛ ꯂꯧꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯅ ꯂꯦꯝꯍꯧꯔꯤꯕ ꯍꯨꯏꯁꯀꯤꯗꯨ ꯑꯩꯈꯣꯏꯅꯤꯒꯤ ꯒ꯭ꯂꯥꯁꯇ ꯆꯥꯎꯅ ꯍꯩꯔꯝꯃꯤ꯫ ꯍꯦꯛ ꯍꯩꯕ ꯂꯣꯏꯕꯒ ꯃꯍꯥꯛꯅ ꯏꯁꯤꯡ ꯈꯔ ꯌꯥꯜꯂꯒ ꯃꯥꯒꯤ ꯒ꯭ꯂꯥꯁꯇꯨ ꯂꯧꯈꯠꯂꯒ ꯊꯛꯈꯤ꯫ ꯑꯗꯨꯒ ꯌꯦꯟ ꯃꯇꯨꯝ ꯑꯃ ꯄꯥꯏꯔꯒ ꯂꯤꯕ ꯍꯧꯔꯛꯏ꯫ ꯑꯩꯁꯨ ꯑꯩꯒꯤ ꯕꯦꯒꯇꯣ ꯂꯧꯈꯠꯂꯒ ꯊꯛꯏ꯫ ꯑꯗꯨꯒ ꯃꯥꯒꯤ ꯋꯥꯔꯤꯗꯨ ꯅꯨꯡꯉꯥꯏꯅ ꯇꯥꯈꯤ꯫ ꯃꯍꯥꯛꯅ ꯂꯤꯔꯛꯏ, ꯃꯔꯨꯞ, ꯑꯩꯍꯥꯛ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯨꯝꯗ ꯍꯜꯂꯤ꯫ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯂꯩꯔꯛꯄ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯐꯔꯛ ꯇꯥꯏ꯫ ꯍꯥꯟꯅ ꯏꯃꯥ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯏꯃꯥꯒ ꯂꯩꯍꯧꯕꯅꯤꯅ ꯋꯥꯈꯟꯗ ꯀꯔꯤꯁꯨ ꯈꯜꯂꯝꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯂꯩꯈꯤꯗ꯭ꯔꯕꯅꯤꯅ ꯃꯥ ꯃꯇꯣꯝꯗ ꯂꯩꯍꯧꯕ ꯇꯥꯈꯤ꯫ ꯌꯨꯝꯗꯅꯒ ꯌꯨꯝꯊꯣꯛꯄ ꯑꯣꯏꯅ ꯇꯧꯕꯅꯦ꯫ ꯑꯗꯨꯅ ꯃꯥꯒꯤ ꯃꯄꯥꯝꯗ ꯂꯩꯕ ꯍꯥꯏꯕꯗꯣ ꯌꯥꯗꯨꯅ ꯑꯩꯈꯣꯏꯅꯤ ꯂꯥꯛꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯃꯄꯥꯝꯗ ꯂꯩꯔꯛꯄ ꯊꯥ 3-4 ꯁꯨꯔꯛꯄꯒꯤ ꯑꯗꯨꯋꯥꯏꯗ ꯌꯥꯝꯅ ꯅꯝꯊꯤꯕ ꯃꯅꯝ ꯑꯃ ꯅꯝꯕ ꯍꯧꯔꯛꯈꯤ꯫ ꯃꯅꯝꯗꯣ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯂꯝꯆꯠꯀꯤ ꯃꯅꯝꯅꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯅꯤꯝꯐꯨꯡ ꯉꯥꯡꯅꯔꯛꯈꯤ꯫ ꯑꯩꯅ ꯊꯕꯛ ꯆꯠꯈ꯭ꯔꯤꯉꯩ ꯃꯇꯝꯗ ꯑꯩꯒꯤ ꯅꯨꯄꯤ ꯑꯕꯦ
ꯑꯔꯩꯕꯤ ꯊꯥꯗꯨꯅ ꯀꯦꯔꯒ ꯅꯨꯄꯥ ꯑꯃꯒ ꯃꯣꯇꯣꯔꯁꯥꯏꯀꯜ ꯇꯣꯡꯗꯨꯅ ꯇꯣꯏꯅ ꯆꯠꯂꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯑꯩꯍꯥꯛ ꯑꯗꯨꯛ ꯍꯥꯛꯅ ꯍꯛꯆꯤꯟꯅ ꯈꯟꯖꯤꯜꯂꯨꯗꯦ, ꯆꯤꯡꯅꯕꯁꯨ ꯇꯧꯔꯝꯗꯦ꯫ ꯅꯣꯡꯃ ꯐꯥꯗꯣꯛ ꯊꯕꯛ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯈꯪꯅꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯊꯦꯡꯅꯕꯗꯒꯤ ꯏꯆꯝ ꯆꯝꯅ ꯇꯣꯡꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 4:30 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯑꯩꯅ ꯊꯕꯛ ꯃꯐꯝꯗꯒꯤ ꯍꯜꯂꯛꯄ ꯃꯇꯝꯗ ꯊꯣꯡꯒꯥꯟ ꯆꯪꯂꯝꯗꯥꯏꯗ ꯇꯨꯡꯗꯒꯤ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯕꯨꯡꯉꯣ ꯅꯤꯃꯥꯏ, ꯅꯪ ꯑꯝꯇ ꯉꯥꯏꯈꯣ." ꯑꯩꯍꯥꯛ ꯆꯠꯄ ꯂꯦꯞꯄꯤ, ꯑꯗꯨꯒ ꯇꯨꯡꯗ ꯂꯩꯊꯣꯛꯑꯒ ꯌꯦꯡꯈꯤ꯫ ꯃꯍꯥꯛ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯕꯤ ꯏꯅꯦꯅꯤ, ꯃꯃꯤꯡꯗꯤ ꯂꯣꯠꯆꯔꯒꯦ꯫ ꯃꯍꯥꯛꯅ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯂꯛꯂꯒ ꯍꯥꯏꯔꯛꯏ, "ꯅꯤꯃꯥꯏ, ꯅꯪꯒꯤ ꯅꯨꯄꯤ ꯑꯕꯤꯅ ꯆꯠꯂꯤꯕ ꯂꯤꯆꯠ ꯁꯥꯖꯠꯁꯤ ꯅꯪꯕꯨ ꯀꯔꯤꯝꯇ ꯈꯪꯗꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯈꯪꯅ ꯈꯪꯁꯤꯟꯅꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯔꯥ? ꯑꯩꯈꯣꯏꯗꯤ ꯎꯕ ꯃꯇꯝꯗ ꯃꯤꯠ ꯑꯁꯦ ꯌꯥꯝꯅ ꯅꯥꯔꯦ꯫ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯃꯍꯥꯛ ꯃꯧꯅꯦ, ꯃꯆꯥ ꯃꯋꯥ ꯂꯩꯔꯕ ꯅꯨꯄꯤꯅꯤ꯫ ꯂꯩꯀꯥꯏ ꯑꯁꯦ ꯆꯦꯟꯊꯍꯟꯒꯅꯨ, ꯅꯇꯨ ꯋꯥꯔꯛꯎ꯫ ꯃꯥꯒꯤ ꯁꯥꯖꯠ ꯂꯤꯆꯠꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯇꯨꯀꯠꯆꯩ, ꯏꯆꯥ ꯏꯁꯨ ꯌꯥꯝꯅ ꯍꯧꯔꯛꯏ, ꯃꯥꯒꯤ ꯃꯇꯧ ꯇꯝꯅꯔꯛꯀꯗꯕ ꯃꯥꯜꯂꯤ꯫ ꯅꯪꯅ ꯊꯕꯛ ꯆꯠꯈ꯭ꯔꯤꯉꯩ 2 ꯃꯔꯛ 3 ꯃꯔꯛ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯂꯒ ꯅꯨꯄꯥ ꯑꯃꯒ ꯃꯣꯇꯣꯔꯁꯥꯏꯀꯜ ꯇꯣꯡꯗꯨꯅ ꯇꯣꯏꯅ ꯆꯠꯃꯤꯟꯅꯩ꯫ ꯑꯩꯃꯛꯇꯅ ꯃꯁꯤꯡ ꯈꯪꯗ꯭ꯔꯤ ꯎꯕ꯫ ꯉꯁꯤꯕꯨ ꯅꯠꯇꯦ, ꯀꯨꯏꯕꯨ ꯀꯨꯏꯗ꯭ꯔꯤ, ꯍꯧꯖꯤꯛꯇꯅꯤ ꯅꯪꯒꯤ ꯊꯣꯡꯒꯥꯟ ꯃꯌꯥꯁꯤꯐꯥꯎ ꯌꯧꯅ ꯊꯤꯟꯖꯜꯂꯛꯑꯝꯃꯤꯕ꯫ ꯏꯕꯨꯡꯉꯣ, ꯃꯤꯃꯥꯡ ꯊꯣꯛꯄ ꯍꯥꯏꯕꯁꯤ ꯀꯨꯏꯗꯕꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯏꯅꯦꯗꯨ ꯃꯃꯥꯏ ꯂꯩꯈꯤ, ꯑꯗꯨꯒ ꯆꯠꯅ ꯆꯠꯅ ꯑꯁꯨꯝꯅ ꯁꯣꯟꯈꯤ, "ꯀꯔꯤꯕꯨ ꯊꯣꯛꯑꯦꯅ ꯇꯧꯖ ꯁꯥꯔꯤꯅꯣ?" ꯅꯨꯃꯤꯠꯇꯣ ꯏꯅꯦ ꯁꯈꯤꯅ ꯍꯥꯏꯔꯛꯈꯤꯕꯗꯨ ꯎꯕ ꯃꯇꯝꯗ ꯃꯃꯤꯠ ꯅꯥꯕꯗꯒꯤ ꯍꯥꯏꯒꯦ ꯑꯃ ꯌꯥꯎꯅ ꯍꯥꯏꯕ ꯃꯥꯟꯈꯤ꯫ ꯑꯩꯍꯥꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯁꯥꯎꯅꯤꯡꯈꯤ꯫ ꯁꯥꯎꯅꯤꯡꯕꯅ ꯍꯦꯃꯟꯈꯤꯕꯗꯒꯤ ꯊꯕꯥꯛꯇ ꯃꯤꯍꯨꯟꯁꯨ ꯗꯪ ꯗꯪ ꯂꯥꯎꯅ ꯀꯟꯅ ꯆꯣꯡꯂꯛꯈꯤ꯫ ꯃꯤꯀꯨꯞ ꯑꯃꯠꯇ ꯄꯟꯊꯗꯅ ꯊꯣꯡꯒꯥꯟꯗ ꯄ꯭ꯔꯞ ꯆꯪꯂꯛꯈꯤ꯫ ꯅꯥꯛ ꯌꯦꯠꯇ ꯀꯔꯤꯝꯇ ꯌꯦꯡꯂꯝꯗꯅ ꯏꯃꯨꯡꯗ ꯗꯥꯏꯔꯦꯛ ꯆꯪꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯕꯦ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯂꯒ ꯁꯦꯠꯂꯨ ꯆꯥꯔꯨꯕ ꯐꯤꯔꯣꯜꯁꯤꯡꯗꯨ ꯊꯨꯞꯆꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯁꯥꯎꯅꯤꯡꯕꯗꯨ ꯐꯥꯊꯔꯒ ꯍꯨꯔꯥꯟꯕ ꯐꯥꯕꯗ ꯍꯥꯏꯕꯗꯧꯅ ꯗꯥꯏꯔꯦꯛ ꯍꯥꯏꯈꯤ, "ꯉꯁꯤ ꯅꯪ ꯀꯗꯥꯏ ꯆꯠꯂꯨꯕ? ꯑꯗꯨꯒ ꯊꯣꯡꯒꯥꯟ ꯃꯌꯥꯁꯤꯐꯥꯎ ꯌꯧꯅ ꯊꯤꯟꯖꯜꯂꯝꯃꯤꯕ ꯅꯨꯄꯥꯗꯨꯅ ꯀꯅꯥ?" ꯑꯕꯦ ꯈꯧꯇꯛ ꯆꯥꯏ, ꯈꯨꯝꯐꯝ ꯈꯪꯗꯅ ꯇꯤꯡꯉ ꯃꯥꯡꯉ ꯌꯦꯡꯗꯨꯅ ꯂꯩ꯫ ꯈꯨꯗꯛꯇ ꯂꯥꯛꯄ ꯒ꯭ꯌꯥꯟ ꯑꯃꯅ ꯌꯦꯛꯑ ꯇꯧꯔꯒ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏ ꯏꯆꯦꯍꯣꯏꯗ ꯆꯠꯂꯨꯕꯅꯦ, ꯃꯗꯨꯗ ꯏꯇꯩ ꯕꯤꯃꯣꯜ ꯊꯦꯡꯅꯗꯨꯅ ꯊꯤꯜꯂꯛꯑꯝꯃꯅꯦ." ꯃꯍꯥꯛꯀꯤ ꯃꯤꯅꯝꯗꯨꯅ ꯈꯨꯝꯕ ꯄꯥꯎꯈꯨꯝꯗꯨꯗ ꯑꯩꯍꯥꯛ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯁꯨ ꯐꯥꯊꯔꯒ ꯑꯩꯅ ꯍꯥꯏꯈꯤ, "ꯏꯇꯩ ꯕꯤꯃꯣꯜ ꯍꯥꯏꯕꯗꯤ ꯏꯃꯥꯒꯤ ꯃꯕꯨꯡꯅ ꯄꯣꯛꯄ ꯏꯇꯩ ꯕꯤꯃꯣꯜꯅꯤ ꯀꯩꯅꯣ꯫ ꯅꯇꯩ ꯑꯣꯏꯔꯒ ꯊꯣꯡꯒꯥꯟꯁꯤꯐꯥꯎ ꯌꯧꯁꯤꯜꯂꯝꯗꯅ ꯍꯟꯈ꯭ꯔꯤꯕꯅ ꯀꯔꯤꯒꯤ? ꯑꯩꯍꯥꯛ ꯈꯨꯗꯤꯡꯃꯛ ꯇꯥꯔꯒ ꯂꯥꯛꯏꯕꯅꯦ꯫ ꯅꯇꯩ ꯕꯤꯃꯣꯜꯒ ꯇꯣꯏꯅ ꯆꯠꯂꯤꯕꯅ ꯀꯗꯥꯏꯗ? ꯅꯇꯩꯗꯨꯒ ꯅꯇꯩ ꯅꯅꯥꯎ ꯁꯦꯝꯕ ꯆꯠꯂꯨꯔꯤꯕ ꯅꯠꯇ꯭ꯔꯣ?" ꯍꯟꯗꯛꯇꯤ ꯑꯕꯦ ꯃꯔꯥꯜ ꯂꯩꯔꯨꯕ ꯀꯧꯕꯅꯤꯅ ꯄꯥꯡꯒꯟ ꯊꯣꯛꯅ ꯈꯨꯝꯕ ꯉꯝꯗ꯭ꯔꯦ꯫ ꯈꯨꯝꯗꯅ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯗꯨꯗ ꯑꯩꯅ ꯁꯥꯎꯅ, "ꯈꯨꯝꯃꯣ ꯅꯆꯤꯟꯗꯣ, ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯅꯣ?" ꯃꯗꯨꯗ ꯑꯕꯦꯅ ꯍꯥꯏꯐꯝ ꯈꯨꯝꯐꯝ ꯂꯩꯇꯕꯅꯤꯅ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯎꯡꯗꯨꯅ ꯂꯩꯈꯤ꯫ ꯏꯅꯦ ꯁꯈꯤꯅ ꯍꯥꯏꯔꯛꯄꯗꯨꯒ ꯃꯥꯅ ꯑꯣꯏꯔꯝꯂꯤꯕ ꯃꯑꯣꯡ ꯑꯁꯤꯒ ꯑꯩꯍꯥꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯁꯥꯎꯅꯤꯡꯕꯗꯨꯅ ꯍꯦꯟꯖꯤꯜꯂꯛꯄꯗꯒꯤ ꯆꯪꯁꯤꯟꯗꯨꯅ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯀꯟꯅ ꯊꯥꯖꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯍꯧꯅ ꯍꯥꯏꯔꯝꯃꯤ, "ꯍꯥꯏꯌꯣ, ꯅꯨꯄꯥꯗꯨ ꯀꯅꯥꯅꯣ? ꯀꯗꯥꯏꯗ ꯀꯔꯤ ꯇꯧꯕ ꯆꯠꯂꯨꯔꯤꯕꯅꯣ?" ꯑꯕꯦ ꯆꯩꯅꯥ ꯐꯪꯂꯕ ꯑꯗꯨꯗꯗꯤ ꯀꯞꯉꯥꯡ ꯉꯥꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯇꯩꯅꯦ, ꯏꯆꯦꯍꯣꯏꯗ ꯆꯠꯂꯨꯕꯅꯤ ꯍꯥꯏꯔꯦꯗꯅ, ꯃꯁꯤꯗꯒꯤ ꯀꯔꯤ ꯍꯦꯟꯅ ꯍꯥꯏꯌꯨ ꯍꯥꯏꯔꯤꯕꯅꯣ ꯑꯩꯕꯣ?" ꯑꯩꯅ ꯑꯃꯨꯛꯁꯨ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯈꯥ ꯆꯤꯛꯇꯨꯅ ꯁꯥꯎꯅ ꯍꯥꯏꯈꯤ, "ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯣꯏꯗꯕ ꯉꯥꯡꯂꯤꯕꯅꯤꯅꯦ, ꯉꯁꯤꯗꯤ ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯄ ꯁꯣꯏꯗ꯭ꯔꯕꯅꯤ." ꯃꯇꯝ ꯑꯁꯤꯗ ꯏꯅꯦꯝꯕꯣꯛꯇꯨ ꯆꯪꯂꯛꯈꯤ꯫ ꯃꯅꯪꯒꯟꯗ ꯏꯆꯥꯅꯨꯄꯥꯗꯨ ꯄꯣꯔꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯃꯃꯤꯠꯇꯨ ꯁꯥꯎꯔꯣꯟꯅꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯀꯔꯤ ꯇꯧꯅꯔꯤꯕꯅꯣ?" ꯑꯩꯍꯥꯛꯅ ꯁꯦꯀꯦꯟ ꯑꯃ ꯄꯟꯊꯗꯅ ꯍꯥꯏꯈꯤ, "ꯑꯣꯛꯇ ꯁꯥꯖꯠ ꯆꯠꯄꯤ ꯑꯣꯛꯇꯕꯤ ꯅꯆꯥꯅꯨꯄꯤ ꯑꯁꯤꯗ ꯍꯪꯉꯣ." ꯏꯅꯦꯝꯕꯣꯛꯇꯨꯅ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯍꯪꯕꯒꯤ ꯃꯍꯨꯠꯇ ꯑꯩꯅ ꯁꯥꯎꯃꯟꯕꯗꯒꯤ ꯕꯦꯕꯥꯔ ꯈꯔ ꯋꯥꯠꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯚ꯭ꯔꯥꯡ ꯂꯥꯎꯅ ꯁꯥꯎꯖꯤꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯁꯥꯎꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯈꯤ, "ꯀꯔꯤ ꯋꯥꯍꯩꯅꯣ ꯑꯗꯨꯗꯤ? ꯑꯩ ꯑꯁꯦ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ? ꯑꯗꯨꯛ ꯃꯆꯨ ꯃꯄꯥꯟ ꯅꯥꯏꯗꯕ, ꯊꯛꯁꯤ ꯈꯥꯁꯤ ꯃꯁꯛ ꯈꯪꯗꯕ ꯅꯍꯥꯛꯄꯨ ꯌꯨꯝꯁꯤꯗ ꯀꯔꯤ ꯑꯣꯏꯔꯤꯕꯒꯦ? ꯅꯠꯇꯦ, ꯅꯪꯅ ꯑꯩ ꯑꯁꯤꯕꯨ ꯀꯔꯤ ꯑꯣꯏꯅ ꯎꯕꯒꯦ?"
ꯑꯩꯍꯥꯛꯁꯨ ꯑꯁꯥꯎꯕꯗꯣ ꯍꯟꯊꯗꯕꯅ ꯈꯣꯟꯖꯦꯜ ꯅꯧꯅ ꯁꯥꯎꯅ ꯍꯥꯏꯈꯤ, ꯏꯃꯥ, ꯑꯩꯅ ꯁꯥꯎꯕꯗꯒꯤ ꯍꯥꯏꯈꯤꯕ ꯈꯟꯊꯍꯧꯗꯕ ꯋꯥꯍꯩ 5-10 ꯑꯗꯨꯗꯗꯤ ꯕꯦꯕꯥꯔ ꯌꯥꯎꯗꯦ, ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯗꯦ ꯍꯥꯏꯗꯨꯅ ꯇꯥꯛꯄꯤꯔꯤ꯫ ꯑꯕꯦꯅ ꯅꯨꯄꯥ ꯑꯃꯒ ꯇꯣꯏꯅ ꯇꯣꯏꯅ ꯆꯠꯃꯤꯟꯅꯕ, ꯊꯦꯡꯅ ꯊꯦꯡꯅ ꯍꯜꯂꯛꯄꯁꯤꯗꯤ ꯅꯣꯡꯃꯇ ꯍꯪꯕꯤꯗꯕ꯭ꯔꯥ? ꯃꯍꯥꯛꯁꯦ ꯃꯧ ꯑꯣꯏꯔꯕꯅꯦ, ꯃꯆꯥ ꯃꯋꯥ ꯂꯩꯔꯕꯅꯦ ꯍꯥꯏꯕꯁꯤ ꯑꯃꯨꯛꯇ ꯇꯥꯛꯄꯤꯗꯕ꯭ꯔꯥ? ꯍꯧꯅ ꯂꯣꯟꯆꯠ ꯕꯦꯕꯥꯔ ꯈꯪꯕꯤ ꯏꯃꯥꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯅ ꯇꯧꯔꯤꯕꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯣ? ꯑꯩꯍꯥꯛꯅ ꯄꯨꯝꯅꯃꯛ ꯇꯥꯔꯒ ꯄꯨꯝꯅꯃꯛ ꯈꯪꯂꯒ ꯍꯪꯂꯤꯕꯁꯤꯅꯤ꯫ ꯃꯗꯨꯗ ꯏꯅꯦꯝꯕꯣꯛꯇꯨꯅ ꯌꯥꯝꯅ ꯀꯔꯦꯝꯅꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ, ꯃꯗꯨ ꯍꯧꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯈꯪꯂꯤꯕꯗꯣ ꯌꯥꯝꯅ ꯐꯔꯦ꯫ ꯅꯍꯥꯛꯀꯤ ꯅꯅꯥꯛꯇ ꯏꯆꯥꯅꯨꯄꯤꯅ ꯂꯩꯕꯁꯦ ꯄꯥꯝꯗ꯭ꯔꯦ꯫ ꯅꯅꯥꯛꯇ ꯏꯆꯥꯅꯨꯄꯤ ꯑꯁꯤꯅ ꯂꯩꯕ ꯃꯇꯝꯗ ꯃꯄꯣꯛꯁꯤꯃꯒꯤ ꯅꯨꯡꯉꯥꯏꯐꯝ ꯈꯪꯉꯔꯣꯏ꯫ ꯅꯨꯡꯉꯥꯏꯕ ꯃꯁꯛ ꯈꯪꯗꯅ ꯃꯄꯨꯟꯁꯤꯁꯦ ꯀꯦꯝꯕꯅ ꯍꯥꯡꯈꯤꯗꯧꯔꯦ꯫ ꯅꯍꯥꯛꯇꯤ ꯑꯩꯍꯥꯛꯅ ꯍꯥꯟꯅꯗꯒꯤꯁꯨ ꯌꯥꯗꯦ, ꯅꯨꯡꯁꯤꯐꯝꯁꯨ ꯈꯪꯗꯦ꯫ ꯃꯧꯅꯦ, ꯃꯆꯥ ꯃꯋꯥ ꯂꯩꯕ ꯑꯗꯨ ꯑꯗꯥꯒꯤ ꯋꯥꯗꯣ ꯇꯣꯛꯈꯣ꯫ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯍꯟꯅꯨꯔꯕ ꯐꯥꯎꯕ ꯈꯥꯏꯅꯕ ꯌꯥꯕꯅꯦ꯫ ꯅꯪꯅ ꯏꯆꯥꯅꯨꯄꯤꯁꯦ ꯄꯥꯝꯗ꯭ꯔꯕꯁꯨ ꯑꯗꯨꯝ ꯈꯥꯏꯅꯊꯣꯛꯎ, ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯌꯥꯅ ꯌꯥꯅꯕ ꯂꯩꯃꯤꯟꯅꯧ꯫ ꯏꯆꯥꯗꯗꯤ ꯐꯨꯕ ꯆꯩꯕ ꯌꯥꯔꯣꯏ꯫ ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯌꯨꯝꯁꯦ ꯑꯩꯒꯤꯅꯤ, ꯃꯁꯦ ꯑꯩꯅ ꯄꯣꯛꯂꯤꯕ ꯏꯆꯥꯅꯨꯄꯤꯒꯤꯁꯨ ꯑꯣꯏꯐꯝ ꯊꯣꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯍꯦꯟꯅ ꯁꯥꯎꯅꯤꯡꯅ ꯍꯥꯏꯈꯤ, ꯑꯗꯨꯗꯤ ꯄꯨꯝꯅꯃꯛꯁꯦ ꯏꯃꯥꯅ ꯇꯧꯍꯜꯂꯤꯕ ꯑꯣꯏꯔꯦ꯫ ꯏꯅꯦꯝꯕꯣꯛꯇꯨ ꯄꯣꯔꯤꯕ ꯏꯆꯥꯅꯨꯄꯥꯗꯨ ꯊꯥꯅ ꯊꯥꯅ ꯍꯥꯏꯔꯛꯏ, ꯋꯥ ꯃꯈꯥ ꯇꯥꯒꯅꯣ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯗꯨꯒꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯄꯥꯝꯕ ꯑꯃ ꯇꯧ꯫ ꯑꯗꯨꯒ ꯑꯃꯨꯛ ꯑꯕꯦꯗ ꯑꯉꯥꯡꯗꯨ ꯄꯤꯅ ꯄꯤꯅ ꯍꯥꯏꯈꯤ, ꯑꯉꯥꯡ ꯑꯄꯤꯛꯄ ꯆꯦꯜꯂꯤꯕꯅꯤ, ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯥꯛ ꯆꯥꯗꯕꯗꯤ ꯇꯧꯒꯅꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯅꯦꯝꯕꯣꯛꯇꯨ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯑꯩꯍꯥꯛꯅ ꯎꯌꯨꯡꯒꯨꯝꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯈꯤ꯫ ꯑꯩꯒꯤ ꯅꯨꯄꯤ ꯑꯕꯦꯟꯕꯨ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯅꯤꯡꯉꯛꯈꯤ꯫ ꯃꯃꯥꯅ ꯑꯩꯉꯣꯟꯗ ꯈꯥꯏꯅꯕꯒꯤ ꯋꯥ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯀꯔꯤꯒꯤ ꯈꯥꯏꯅꯗꯣꯏꯅꯣ ꯍꯥꯏꯅ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯈꯜꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯍꯦꯟꯅ ꯄꯥꯝꯂꯝꯕꯒꯨꯝ ꯃꯃꯥꯅ ꯃꯤꯆꯪ ꯆꯪꯂꯛꯄ ꯑꯗꯨꯗ ꯊꯣꯏꯅ ꯅꯨꯡꯉꯥꯏꯕꯒꯨꯝ ꯇꯧꯈꯤ꯫ ꯄꯤꯛꯂꯤꯕ ꯏꯆꯥꯅꯨꯄꯥꯗꯨꯕꯨ ꯀꯣꯜꯂꯒ ꯍꯤꯞꯊꯈꯤ꯫ ꯐꯅ ꯊꯦꯡꯂꯕ ꯐꯥꯎꯕꯗꯁꯨ ꯃꯍꯥꯛ ꯆꯥꯛ ꯊꯣꯡꯒꯅꯤ ꯍꯥꯏꯕ ꯈꯪꯈꯤꯗꯦ꯫ ꯑꯩꯁꯨ ꯁꯥꯎꯅꯤꯡꯈꯤꯕꯅ ꯃꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯈꯤꯗ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯊꯣꯡꯂꯕꯁꯨ ꯃꯥꯕꯨ ꯍꯪꯒꯣꯏꯕꯗꯒꯤ ꯅꯨꯃꯤꯠꯇꯨꯃ ꯑꯩꯍꯥꯛ ꯆꯥꯒꯗꯕ ꯃꯥꯟꯈꯤꯗꯦ꯫ ꯃꯍꯥꯛꯇꯤ ꯃꯥꯒ ꯀꯣꯏꯅꯕ ꯅꯨꯄꯥꯗꯨꯒ ꯍꯣꯇꯦꯜꯗ ꯀꯔꯤ ꯀꯔꯤꯅꯣ ꯆꯥꯁꯤꯜꯂꯛꯑꯝꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯊꯦꯡꯂꯛꯑꯕ ꯀꯥꯟꯗꯨꯗ ꯑꯔꯥꯝ ꯈꯧꯔꯥꯡꯕꯁꯦ ꯐꯥꯎꯔꯛꯈꯤ꯫ ꯂꯥꯝꯗꯨꯅ ꯊꯣꯡꯉꯒ ꯆꯥꯁꯤꯔꯥ ꯍꯥꯏꯅ ꯈꯟꯈꯤ꯫ ꯑꯗꯨꯕꯨ ꯊꯣꯡꯗ꯭ꯔꯦ꯫ ꯃꯃꯥꯡꯗ ꯆꯥꯡ ꯇꯥꯒꯗꯕꯗꯣ ꯃꯗꯨꯁꯨ ꯄꯥꯝꯈꯤꯗꯦ꯫ ꯂꯥꯝꯅ ꯂꯥꯝꯅ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯋꯥꯈꯜꯁꯦ ꯈꯟꯈꯤ, ꯑꯩꯍꯥꯛ ꯑꯁꯤꯕꯨ ꯍꯤꯡꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯇꯪꯈꯥꯏ ꯁꯤꯔꯕ ꯍꯥꯏꯕꯗꯨꯔꯥ? ꯃꯁꯥꯒꯤ ꯅꯨꯄꯤꯕꯨ ꯃꯁꯥꯅ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯇꯪꯈꯥꯏ ꯁꯤꯕ ꯅꯠꯇꯅ ꯀꯔꯤ ꯑꯣꯏꯒꯅꯤ? ꯄꯥꯡꯒꯟ ꯊꯣꯛꯅ ꯃꯇꯨ ꯋꯥꯔꯛꯄ ꯉꯝꯗꯕ ꯅꯨꯄꯥ ꯍꯥꯏꯕꯗꯣ ꯑꯩ ꯑꯣꯏꯔꯦꯀꯣ꯫ ꯑꯩꯍꯥꯛ ꯑꯁꯦ ꯅꯨꯄꯥ ꯊꯣꯛꯇꯕ, ꯊꯤꯕꯣꯡꯒꯤꯗꯃꯛ ꯍꯤꯡꯕ ꯃꯤꯊꯤꯕꯣꯡ, ꯃꯤꯗꯤ ꯅꯠꯇꯅ ꯃꯤꯒꯤ ꯃꯇꯧ ꯇꯝꯕ ꯃꯤꯇꯝꯕꯔ ꯍꯥꯏꯕꯗꯣ ꯑꯩ ꯇꯥꯔꯦꯗꯀꯣ꯫ ꯋꯥꯈꯜꯁꯤꯡ ꯑꯁꯤꯅ ꯃꯥꯡꯑꯣꯏꯅꯔꯛꯇꯨꯅ ꯑꯩ ꯏꯁꯥ ꯏꯇꯣꯝꯇ ꯁꯤꯈ꯭ꯔꯁꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯕꯦꯝꯁꯤ ꯍꯥꯠꯂꯁꯤꯔꯥ ꯍꯥꯏꯅ ꯐꯥꯎ ꯆꯞ ꯌꯨꯡꯅ ꯈꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯔꯕ ꯏꯆꯥꯅꯨꯄꯥꯒꯤ ꯇꯨꯡꯗ ꯑꯣꯏꯍꯧꯒꯗꯕꯗꯨ ꯈꯜꯂꯒ ꯃꯗꯣ ꯑꯔꯥꯟꯕ ꯋꯥꯈꯜꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯟꯈꯤ꯫ ꯍꯌꯦꯡꯃꯛ ꯏꯆꯥꯅꯨꯄꯥꯁꯦ ꯄꯨꯗꯨꯅ ꯆꯠꯂꯒꯦ꯫ ꯂꯦꯝꯍꯧꯔꯕ ꯄꯨꯟꯁꯤꯁꯤꯗꯤ ꯏꯆꯥꯒꯤꯗꯃꯛ ꯍꯤꯡꯂꯒꯦ꯫ ꯏꯆꯥꯕꯨ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯀꯟꯅ ꯍꯣꯠꯅꯔꯒꯦ꯫ ꯋꯥꯈꯜ ꯃꯌꯥꯝꯁꯦ ꯈꯟꯕ ꯃꯇꯝꯗ ꯑꯩꯍꯥꯛ ꯑꯍꯤꯡꯅ ꯐꯅ ꯊꯦꯡꯂꯕ ꯐꯥꯎꯕ ꯇꯨꯝꯕ ꯌꯥꯈꯤꯗꯦ꯫ ꯑꯗꯨꯃꯛ ꯇꯨꯝꯍꯧꯗꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯈꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯝꯂꯤꯉꯩ, ꯀꯅꯥꯅꯁꯨ ꯃꯤꯀꯞ ꯊꯣꯛꯇ꯭ꯔꯤꯉꯩ ꯑꯩꯍꯥꯛ ꯁꯦꯀꯦꯟ ꯑꯃꯗ ꯂꯥꯛꯈꯤ꯫ ꯃꯍꯧꯁꯥꯒꯤ ꯑꯇꯩ ꯅꯨꯃꯤꯠꯁꯤꯡꯒꯨꯝꯅ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯍꯥꯛ ꯆꯠꯂꯝꯗꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯗꯤ ꯁꯤꯐꯥꯏ ꯃꯌꯥꯝ ꯉꯟꯅ ꯗ꯭ꯌꯨꯇꯤ ꯆꯠꯀꯗꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯄꯨꯡ 7 ꯅꯪꯅꯕ ꯆꯥꯛ ꯄꯤꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯆꯠꯇ꯭ꯔꯕꯗꯤ ꯄꯨꯔꯥ ꯋꯥꯊꯣꯛ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯐꯣꯜꯅ ꯑꯩꯍꯥꯛꯅ ꯁꯁꯄꯦꯟ ꯆꯠꯄ ꯐꯥꯎꯕ ꯌꯥꯏ꯫ ꯋꯥꯐꯝꯁꯦ ꯂꯩꯕꯅ ꯑꯩꯍꯥꯛ ꯇꯉꯥꯏ ꯐꯗꯅ ꯊꯕꯛ ꯃꯐꯝꯗ ꯂꯥꯛꯄ ꯇꯥꯈꯤ꯫ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 4 ꯇꯥꯕ ꯃꯇꯝꯗ ꯑꯩꯍꯥꯛ ꯌꯨꯝꯗ ꯂꯥꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤ ꯑꯕꯦꯝ ꯌꯨꯝꯗ ꯂꯩꯔꯝꯗꯦ꯫ ꯏꯅꯦꯝꯕꯣꯛꯅ ꯏꯆꯥꯅꯨꯄꯥꯗꯣ ꯄꯣꯔꯒ ꯂꯩꯔꯝꯈꯤ꯫ ꯑꯩ ꯂꯥꯛꯄ ꯎꯕꯗ ꯑꯉꯥꯡꯗꯣ ꯊꯥꯔꯒ ꯑꯩꯉꯣꯟꯗ ꯄꯤꯔꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯁꯦ ꯅꯆꯥꯁꯦ ꯂꯧꯁꯤꯜꯂꯨ꯫ ꯏꯆꯥꯅꯨꯄꯤꯅ ꯄꯣꯛꯄ ꯏꯁꯨꯅꯤ ꯀꯥꯏꯅ ꯅꯨꯡꯁꯤꯐꯝꯒ ꯈꯪꯗꯦ꯫ ꯃꯃꯥꯗꯣ ꯉꯁꯤꯗꯤ ꯍꯜꯂꯛꯀꯗꯕ ꯃꯥꯟꯗ꯭ꯔꯦ꯫
ꯅꯪꯅ ꯏꯆꯥꯅꯨꯄꯤꯕꯨ ꯅꯝꯗꯅ ꯑꯃꯨꯛ ꯃꯌꯨꯝ ꯄꯥꯜꯍꯜꯂꯦ ꯑꯗꯨꯒ ꯅꯪꯅ ꯁꯤꯗ ꯂꯩꯕ ꯅꯨꯡꯉꯥꯏꯔꯣꯏ ꯅꯁꯥꯁꯦ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯣ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯁꯤꯗꯁꯨ ꯈꯣꯡꯒꯨꯟ ꯇꯥꯍꯜꯂꯅꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯅꯦꯝꯕꯣꯛꯇꯨ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯍꯥꯏꯕ ꯅꯪꯗꯅ ꯊꯣꯛꯈꯤ ꯑꯩꯅ ꯈꯜꯍꯧꯈꯤ ꯑꯣꯟꯊꯣꯛꯄꯒꯤ ꯅꯨꯄꯤꯅꯤꯀꯣ ꯃꯕꯨꯛꯊꯣꯛꯀꯤ ꯃꯆꯥꯅꯨꯄꯤꯅ ꯄꯣꯛꯄ ꯃꯁꯨ ꯐꯥꯎꯕ ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯃꯁꯤꯅ ꯄꯣꯛꯄꯤ ꯃꯆꯥꯅꯨꯄꯤꯅꯕꯨ ꯀꯌꯥꯝ ꯖꯨꯒꯣꯠ ꯆꯥꯅꯒꯦ ꯐꯅ ꯑꯗꯨꯝ ꯐꯥꯔꯦ ꯑꯩꯍꯥꯛ ꯏꯁꯥꯁꯦ ꯄꯨꯔꯒ ꯆꯠꯈ꯭ꯔꯒꯦ ꯍꯌꯦꯡ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯃꯁꯤꯒꯤ ꯂꯃꯟ ꯆꯞ ꯆꯥꯅ ꯈꯨꯝꯂꯒꯦ ꯑꯩꯍꯥꯛ ꯑꯁꯤ ꯈꯟꯗꯨꯅ ꯏꯁꯥꯕꯨ ꯄꯨꯔꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤ ꯏꯁꯥꯗꯣ ꯑꯩꯅ ꯏꯃꯥꯒ ꯄꯣꯛꯃꯤꯟꯅꯕ ꯃꯥꯝꯇꯣꯟꯒꯤ ꯏꯅꯦꯗ ꯁꯤꯟꯅꯈꯤ ꯑꯗꯨꯒ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯔꯒ ꯇꯥꯍꯜꯂꯝꯃꯦ ꯑꯩꯅ ꯍꯥꯏꯈꯤ ꯏꯅꯦ ꯑꯩꯍꯥꯛ ꯏꯁꯥꯁꯤ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯁꯣꯏꯗꯅ ꯁꯦꯝꯒꯅꯤ ꯏꯅꯦꯅ ꯈꯖꯤꯛꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣ ꯆꯍꯤ 2ꯃꯨꯛꯇ ꯃꯥꯕꯨ ꯌꯦꯡꯁꯤꯟꯕꯤꯌꯣ ꯆꯍꯤ 2ꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯥꯕꯨ ꯑꯩꯅ ꯕꯣꯔꯗꯤꯡꯗ ꯊꯝꯈ꯭ꯔꯒꯦ ꯑꯩꯍꯥꯛꯀꯤ ꯊꯥꯒꯤ ꯇꯣꯂꯣꯞꯇꯒꯤ ꯇꯪꯈꯥꯏ ꯑꯃꯗꯤ ꯏꯅꯦꯗ ꯄꯤꯁꯤꯜꯂꯛꯀꯦ ꯏꯅꯦꯗꯣ ꯌꯥꯝꯅ ꯐꯩ ꯑꯩꯒꯤ ꯊꯃꯣꯏ ꯁꯣꯛꯄꯒꯤ ꯋꯥꯔꯤꯗꯣ ꯇꯥꯕ ꯃꯇꯝꯗ ꯑꯕꯤ ꯑꯃꯗꯤ ꯃꯃꯥꯕꯨ ꯊꯤꯅ ꯆꯩꯈꯤ ꯏꯅꯦꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯑꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯁꯦ ꯌꯥꯁꯤꯗꯤ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕꯤ ꯑꯍꯦꯟꯕꯤ ꯑꯃꯒ ꯑꯃꯨꯛ ꯂꯨꯍꯣꯡꯂꯒ ꯂꯣꯏꯔꯦ ꯅꯆꯥꯁꯤꯒꯤꯗꯤ ꯀꯔꯤꯁꯨ ꯋꯥꯒꯅꯨ ꯏꯆꯥ ꯁꯛꯅ ꯏꯅꯦꯅ ꯌꯦꯡꯁꯤꯟꯒꯅꯤ ꯃꯗꯨꯗ ꯑꯩꯅ ꯍꯥꯏꯈꯤ ꯏꯅꯦ ꯑꯩꯍꯥꯛ ꯌꯨꯝ ꯄꯥꯟꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯄꯥꯜꯂꯔꯣꯏ ꯅꯨꯄꯤ ꯍꯥꯏꯕꯁꯤꯡꯁꯦ ꯑꯩ ꯇꯁꯦꯡꯅ ꯊꯥꯖꯗ꯭ꯔꯦ ꯏꯆꯥꯗ ꯃꯩꯁꯥ ꯍꯥꯞꯀꯠꯀꯗꯕ ꯊꯕꯛꯇꯨ ꯑꯩ ꯄꯨꯟꯁꯤꯗ ꯇꯧꯔꯔꯣꯏ ꯁꯦꯕꯥ ꯉꯝꯂꯣꯏꯗꯕꯗ ꯏꯆꯥ ꯃꯁꯤꯡ ꯌꯥꯝꯕꯗꯣ ꯑꯩ ꯄꯥꯝꯗ꯭ꯔꯦ ꯃꯥ ꯈꯛꯇꯪ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯍꯜꯂꯒ ꯑꯩ ꯄꯦꯜꯂꯒꯦ ꯏꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯏꯅꯦꯗ ꯁꯤꯟꯅꯈꯤ ꯏꯅꯦꯅ ꯃꯆꯥꯗ ꯃꯆꯥꯗꯧꯅ ꯂꯨꯅ ꯌꯣꯛꯈꯤ ꯑꯩꯒꯤ ꯏꯆꯥꯗꯨꯅ ꯆꯍꯤ 3 ꯆꯪꯉꯛꯄ ꯃꯇꯝꯗ ꯅꯣꯡꯃ ꯊꯥꯖꯗꯅ ꯑꯕꯦꯒ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯃꯦꯝꯆꯥ ꯀꯧꯕꯤ ꯑꯃꯒ ꯑꯩꯅ ꯂꯩꯔꯤꯕ ꯀꯝꯄꯦꯅꯤ ꯑꯗꯨꯒꯤ ꯃꯦꯁꯇ ꯆꯦꯡꯈꯠꯄ ꯂꯥꯛꯈꯤ ꯑꯩ ꯎꯕꯗ ꯃꯍꯥꯛ ꯏꯀꯥꯏꯈꯤ ꯃꯔꯨ ꯂꯨꯛꯇꯨꯅ ꯈꯥꯡꯈꯤ ꯌꯦꯡꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯇꯦ ꯀꯨꯆꯨ ꯀꯨꯃꯦꯟꯗꯣ ꯊꯣꯛꯇ꯭ꯔꯦ ꯌꯥꯝꯅ ꯐꯤꯕꯝ ꯆꯥꯗ꯭ꯔꯕ ꯃꯥꯜꯂꯦ ꯆꯦꯡꯈꯠꯄ ꯂꯥꯛꯏꯕꯁꯤꯅꯗꯤ ꯐꯤꯕꯝ ꯆꯥꯗ꯭ꯔꯦ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨꯝ ꯇꯥꯛꯂꯦ ꯑꯗꯨꯕꯨ ꯑꯩꯅ ꯉꯛꯂꯤꯕꯗꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯀꯨꯛ ꯑꯣꯏꯅ ꯂꯩ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯈꯪꯂꯤꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯒ ꯁꯣꯏꯗꯅ ꯊꯦꯡꯅꯒꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯈꯪꯐꯝ ꯊꯣꯛꯏ ꯑꯗꯨꯅꯗꯤ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯤ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯗꯨ ꯑꯩꯅ ꯌꯥꯝꯅ ꯈꯪꯅꯤꯡꯉꯤ ꯆꯨꯝꯅꯒꯤ ꯆꯦꯡꯈꯠꯄꯒ ꯄꯩꯁꯥ ꯐꯪꯕꯒꯤ ꯋꯥꯐꯝ ꯉꯥꯛꯇꯗꯤ ꯑꯣꯏꯔꯝꯃꯣꯏ ꯍꯥꯏꯅ ꯑꯩꯅ ꯅꯤꯡꯈꯤ ꯑꯩꯅ ꯅꯤꯡꯈꯤꯕ ꯑꯗꯨꯃ ꯆꯨꯝꯂꯝꯂꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯕꯦꯝꯗꯣ ꯌꯥꯎꯔꯛꯇ꯭ꯔꯦ ꯃꯥꯒꯤ ꯃꯍꯨꯠꯇ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤ ꯑꯃꯒ ꯃꯦꯝꯆꯥꯒꯗꯣ ꯂꯥꯛꯈꯤ ꯑꯩꯅ ꯃꯦꯝꯆꯥꯗ ꯍꯪꯈꯤ ꯀꯩꯗꯧꯔꯦ ꯉꯁꯤꯗꯤ ꯑꯕꯦꯝꯗꯣ ꯌꯥꯎꯔꯛꯇ꯭ꯔꯕꯗꯤ ꯃꯦꯝꯆꯥꯅ ꯌꯥꯝꯅ ꯈꯨꯝꯅꯤꯡꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯇꯣ ꯌꯥꯝꯅ ꯏꯀꯥꯏꯔ ꯃꯥꯜꯂꯦ ꯆꯠꯂꯨꯈꯤꯁꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯇꯥꯅꯤꯃꯥꯏꯗꯤ ꯀꯝꯗꯧꯔꯤ ꯑꯩꯅ ꯅꯣꯛꯂꯒ ꯍꯥꯏꯈꯤ ꯃꯗꯣ ꯃꯍꯥꯛꯅ ꯍꯪꯉꯛꯑꯣ ꯍꯥꯏꯕ꯭ꯔꯥ ꯃꯦꯝꯆꯥꯅ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ ꯍꯥꯏꯔꯛꯇꯦ ꯑꯩꯅ ꯆꯨꯝꯅꯇ ꯍꯪꯕꯅꯦ ꯑꯗꯣ ꯇꯥꯅꯤꯃꯥꯏꯒ ꯋꯥꯔꯤ ꯑꯃꯇꯪꯗꯤ ꯁꯥꯟꯅꯅꯤꯡꯉꯤ ꯃꯇꯝ ꯈꯖꯤꯛꯇꯪꯗꯤ ꯀꯥꯏꯊꯣꯛꯄꯤꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯑꯩ ꯈꯪꯉꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯕꯦꯝꯒꯤ ꯋꯥꯔꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩꯅꯁꯨ ꯈꯪꯅꯤꯡꯈꯤ ꯃꯥꯅ ꯀꯔꯝꯅ ꯂꯦꯜꯂꯤꯕꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯈꯤ ꯍꯣꯔꯦꯟ 12ꯒꯤ ꯃꯤ ꯆꯤꯛꯄ ꯃꯇꯝꯗꯨꯗ ꯁꯥꯟꯅꯁꯦ 12 ꯆꯞ ꯆꯥꯅ ꯇꯥꯕꯒ ꯑꯩ ꯆꯦꯡꯈꯞꯂꯤꯕꯤ ꯃꯦꯝꯆꯥ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤ ꯃꯈꯣꯏꯅ ꯆꯦꯡꯈꯞꯂꯤꯕ ꯃꯐꯝꯁꯤ ꯁ꯭ꯇꯣꯔ ꯃꯅꯨꯡꯗꯅꯤ ꯃꯅꯨꯡ ꯑꯗꯨꯗ ꯃꯇꯝ ꯆꯨꯞꯄꯒꯤ ꯊꯥꯗꯨꯅ ꯊꯝꯕ ꯑꯃꯟꯕ ꯆꯤꯌꯔ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ ꯆꯤꯌꯔꯗꯨꯗ ꯐꯝꯂꯒ ꯑꯩꯅ ꯍꯥꯏꯈꯤ ꯀꯔꯤ ꯋꯥꯔꯤꯅꯣ ꯁꯥꯟꯅꯁꯦ ꯍꯥꯏꯕꯕꯣ ꯃꯦꯝꯆꯥꯅ ꯄꯥꯏꯔꯤꯕ ꯌꯥꯡꯀꯣꯛꯇꯨ ꯊꯝꯂꯒ ꯀꯣꯛꯁꯦꯠꯇꯣ ꯂꯧꯊꯣꯛꯂꯒ ꯃꯃꯥꯏ ꯇꯩꯊꯣꯛꯏ ꯑꯗꯨꯒ ꯑꯩꯅ ꯐꯝꯂꯤꯕꯗꯨꯒꯤ ꯃꯥꯌꯣꯛꯅꯕꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯁꯦꯒꯥꯏꯕ ꯃꯣꯔꯥ ꯑꯗꯨꯗ ꯐꯝꯊꯔꯒ ꯍꯥꯏꯔꯛꯏ ꯇꯥꯅꯤꯃꯥꯏ ꯑꯕꯦꯝꯒꯤ ꯋꯥꯐꯝꯅꯤ ꯃꯍꯥꯛꯀꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯋꯥꯕꯒꯤ ꯃꯄꯥꯎꯅꯤ ꯃꯁꯤꯃꯛꯅ ꯇꯥꯅꯤꯃꯥꯏꯅ ꯃꯥꯒꯤ ꯑꯋꯥꯕꯗ ꯈꯟꯕꯤꯌꯨ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯆꯨꯝꯅꯇ ꯃꯥꯒꯤ ꯑꯋꯥꯕꯗꯣ ꯈꯪꯕꯤꯌꯨ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ ꯍꯧꯖꯤꯛ ꯃꯍꯥꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯋꯥꯔꯦ ꯍꯥꯏꯔꯤꯕꯁꯦ ꯁꯦꯠꯄ ꯆꯥꯕ ꯐꯪꯗꯕꯒꯤꯗꯤ ꯅꯠꯇꯦ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯃꯗꯤ ꯊꯃꯣꯏꯗ ꯄ꯭ꯔꯣꯛ ꯆꯥꯛꯇꯨꯅ ꯋꯥꯕꯅꯤ ꯃꯃꯥꯅ ꯄꯨꯝꯅꯃꯛꯁꯦ ꯊꯣꯛꯍꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯇ ꯂꯩꯇꯦ ꯃꯃꯥ ꯃꯆꯥ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯗꯨꯅ ꯈꯠꯅꯔꯤꯕꯁꯤ ꯃꯃꯥꯒꯤ ꯃꯒꯨꯟꯗꯣ
ꯈꯪꯂꯛꯂꯕ꯭ꯔꯥ ꯀꯔꯤꯅꯣ ꯅꯤꯡꯉꯝꯗꯕꯅ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯕꯦꯝꯗꯤ ꯌꯦꯡꯍꯩꯗ꯭ꯔꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯁꯤꯗ ꯎꯡꯗꯨꯅ ꯀꯞꯇꯨꯅꯇ ꯃꯔꯩ ꯀꯔꯤꯒꯤꯁꯨ ꯀꯞꯄꯣꯏ ꯃꯃꯥꯒꯤ ꯃꯔꯤꯗꯗꯤ ꯃꯆꯥꯗꯒꯤ ꯍꯦꯟꯕ ꯑꯃꯠꯇ ꯂꯩꯄꯣꯟꯇꯦ ꯍꯧꯖꯤꯛ ꯃꯍꯥꯛ ꯃꯆꯥꯗꯨꯕꯨ ꯌꯥꯝꯅ ꯎꯅꯤꯡꯉꯤ ꯃꯆꯥꯗꯨꯕꯨ ꯎꯕ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯇꯥꯅꯤꯃꯥꯏ ꯍꯣꯏꯔꯣꯝꯗ ꯑꯣꯟꯈꯤꯕꯤ ꯃꯆꯦꯗꯨꯒꯤ ꯃꯅꯥꯛꯇ ꯇꯣꯏꯅ ꯆꯠꯈꯤ ꯅꯤꯅꯤ ꯃꯔꯛ ꯍꯨꯝꯅꯤ ꯃꯔꯛ ꯃꯆꯦꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒ ꯃꯆꯥꯗꯨꯕу ꯎꯖꯕ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯣꯠꯅꯖꯈꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ꯭ꯔ ꯃꯥꯜꯂꯦ ꯇꯥꯅꯤꯃꯥꯏꯅ ꯀꯗꯥꯏꯗꯅꯣ ꯑꯉꯥꯡꯗꯣ ꯂꯣꯠꯈ꯭ꯔ ꯃꯥꯜꯂꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯦꯝꯆꯥ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ ꯃꯍꯥꯛꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤꯕꯁꯤ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯑꯩꯅ ꯇꯞꯅ ꯍꯥꯏꯈꯤ ꯃꯥꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯅꯤ ꯈꯟꯗꯨꯅ ꯆꯦꯜꯂꯨꯔꯤꯕ ꯅꯨꯄꯥꯗꯨꯅ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯇꯧꯕꯤꯔꯛꯇ꯭ꯔꯕ ꯖꯥꯠꯂꯥ ꯃꯦꯝꯆꯥꯅ ꯈꯣꯟ ꯀꯟꯇꯛꯅ ꯍꯥꯏꯔꯛꯏ ꯗꯥꯗꯥ ꯀꯗꯥꯏꯗꯒꯤ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯕꯅꯣ ꯆꯦꯜꯂꯨꯕ ꯅꯨꯃꯤꯠꯇꯨꯅ ꯂꯣꯏꯔꯦ ꯅꯨꯄꯥꯗꯨꯒ ꯃꯥꯒ ꯎꯅꯕ ꯃꯤꯒꯤ ꯍꯥꯟꯅꯒꯤ ꯃꯇꯨ ꯃꯆꯥ ꯁꯨꯅ ꯂꯩꯔꯤꯕꯗꯨꯗ ꯃꯥꯅ ꯀꯝꯗꯧꯅ ꯂꯩꯁꯤꯜꯂꯨꯗꯣꯏꯅꯣ ꯄꯨꯝꯅꯃꯛꯁꯦ ꯑꯍꯦꯟꯕ ꯌꯥꯝꯅ ꯄꯥꯝꯕꯤ ꯃꯃꯥ ꯑꯗꯨꯅ ꯁꯤꯟꯕ ꯉꯥꯛꯇꯅꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯇꯨ ꯃꯆꯥ ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯍꯟꯗꯕ ꯖꯥꯠꯅꯤ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯨꯔꯕ ꯅꯨꯄꯤꯗꯨꯅ ꯑꯇꯣꯞꯄ ꯑꯃꯗ ꯂꯨꯍꯣꯡꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯁꯤꯟꯅꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯗꯨꯗ ꯃꯃꯥ ꯑꯗꯨꯅ ꯊꯥꯖꯔꯨꯗꯅ ꯃꯆꯥꯅꯨꯄꯤ ꯑꯕꯦꯝꯗ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯧꯖꯤꯛꯇꯤ ꯃꯃꯥꯗꯨꯅꯁꯨ ꯏꯆꯥꯅꯨꯄꯤꯕꯨ ꯑꯩꯅ ꯃꯥꯡꯍꯟꯕꯅꯦ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅꯇ ꯂꯩ ꯇꯥꯅꯤꯃꯥꯏꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯑꯣꯏꯕꯤꯗꯨꯅ ꯃꯆꯥꯗꯨꯕꯨ ꯑꯕꯦꯝꯗ ꯑꯃꯨꯛꯇꯪ ꯎꯍꯟꯕꯤꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯤ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯍꯥꯏꯕꯕꯨ ꯃꯆꯥꯗꯨꯕꯨ ꯑꯃꯨꯛꯇꯪ ꯎꯕ ꯐꯪꯂꯕꯗꯤ ꯁꯤꯈ꯭ꯔꯕꯁꯨ ꯌꯥꯔꯦ ꯑꯁꯤꯅꯤ ꯃꯍꯥꯛꯀꯤ ꯑꯋꯥꯕꯁꯦ ꯍꯥꯏꯔꯨꯗꯅ ꯀꯥꯟꯅꯗ꯭ꯔꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯈꯣꯡꯐꯝ ꯑꯃꯈꯛꯇꯪ ꯁꯣꯏꯈꯤꯕ ꯃꯇꯝꯗ ꯃꯩꯆꯥꯛꯇꯤ ꯀꯌꯥꯗ ꯁꯥꯊꯤꯈ꯭ꯔꯕꯅꯣ ꯃꯦꯝꯆꯥꯒꯤ ꯋꯥꯔꯤꯁꯦ ꯇꯥꯕ ꯃꯇꯝꯗ ꯑꯩꯍꯥꯛꯁꯨ ꯅꯨꯡꯉꯥꯏꯔꯝꯗꯦ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯃꯍꯥꯛ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯈꯤꯕꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯈꯤꯕꯤ ꯅꯨꯄꯤ ꯑꯃꯈꯛꯅꯤ ꯑꯗꯨꯕꯨ ꯃꯃꯥꯒꯤ ꯃꯑꯣꯡ ꯑꯃꯗꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯆꯥꯛꯈꯤꯕ ꯃꯩꯆꯥꯛ ꯈꯟꯈꯤꯕ ꯋꯥꯈꯜꯁꯤꯡ ꯑꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏꯅꯨꯡꯒꯤ ꯊꯃꯣꯏꯁꯦ ꯑꯣꯜꯍꯟꯈꯤ ꯃꯃꯥ ꯃꯆꯥꯅ ꯋꯥꯍꯩ ꯇꯥꯕ ꯑꯁꯤꯗ ꯊꯃꯣꯏꯁꯤꯗꯁꯨ ꯄꯦꯟꯕꯒꯨꯝ ꯊꯣꯛꯈꯤ ꯑꯩꯒꯤ ꯑꯄꯦꯟꯕꯗꯣ ꯈꯖꯤꯛꯇꯪ ꯐꯣꯡꯗꯣꯛꯂꯒ ꯑꯩꯅ ꯃꯦꯝꯆꯥꯗ ꯍꯥꯏꯈꯤ ꯃꯦꯝꯆꯥ ꯀꯂꯤꯗ ꯈꯨꯗꯩ ꯀꯪꯗꯦ ꯍꯥꯏꯕꯗꯨꯅꯤ ꯃꯥꯅ ꯇꯧꯖꯕꯅ ꯃꯥꯅ ꯐꯪꯕꯅꯤ ꯑꯩꯅ ꯆꯥꯛꯈꯤꯕ ꯑꯗꯨꯃꯥꯏꯅ ꯃꯥꯁꯨ ꯆꯥꯛꯆꯔꯁꯅꯨ ꯃꯆꯥ ꯂꯩꯅ ꯃꯆꯥ ꯎꯕ ꯐꯪꯗꯕ ꯑꯣꯏꯔꯁꯅꯨ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤ ꯃꯍꯥꯛ ꯃꯆꯥ ꯎꯕ ꯐꯪꯍꯜꯂꯣꯏ ꯃꯆꯥꯅ ꯃꯉꯣꯟꯗ ꯏꯃꯥ ꯍꯥꯏꯅ ꯑꯃꯐꯥꯎ ꯀꯧꯍꯜꯂꯣꯏ ꯑꯩꯒꯤ ꯋꯥꯗꯨꯗ ꯃꯦꯝꯆꯥꯅ ꯄꯤꯁꯨꯝꯗꯣ ꯈꯖꯤꯛꯇꯪ ꯁꯨꯛꯇꯣꯛꯂꯒ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ ꯃꯗꯨꯃꯛꯇꯤ ꯇꯥꯅꯤꯃꯥꯏꯒꯤ ꯊꯃꯣꯏꯗꯣ ꯀꯟꯃꯟꯕ ꯇꯥꯔꯣꯏꯗ꯭ꯔꯣ ꯑꯕꯦꯝꯕꯨ ꯂꯧꯁꯤꯟꯕꯤꯌꯨ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯕꯃꯛꯁꯨ ꯅꯠꯇꯦ ꯁꯨꯞꯅꯇꯪꯒꯤ ꯃꯆꯥꯗꯨ ꯐꯥꯎꯕꯗꯤ ꯎꯍꯟꯕꯤꯕꯅ ꯆꯨꯝꯒꯗ꯭ꯔꯥ ꯈꯜꯂꯦ ꯃꯍꯥꯛ ꯉꯔꯥꯡ ꯑꯁꯤꯗ ꯆꯦꯟꯈꯠꯄ ꯂꯥꯛꯈꯤꯕꯗꯣ ꯄꯩꯁꯥꯒꯤꯗꯃꯛꯇ ꯂꯥꯛꯈꯤꯕ ꯅꯠꯇꯦ ꯇꯥꯅꯤꯃꯥꯏꯗ ꯋꯥꯐꯝꯁꯤꯃꯇꯪ ꯍꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯉꯝꯈꯤꯗ꯭ꯔꯦ ꯉꯔꯥꯡ ꯇꯥꯅꯤꯃꯥꯏꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯕ ꯃꯇꯝꯗ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥꯆꯦꯅ ꯇꯥꯅꯤꯃꯥꯏꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯖꯈꯤ ꯑꯩ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯏꯀꯥꯏꯗꯅ ꯇꯥꯅꯤꯃꯥꯏꯅ ꯂꯦꯞꯂꯝꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯎꯐꯨꯟ ꯈꯔ ꯂꯧꯔꯒ ꯃꯀꯣꯛꯇ ꯍꯥꯞꯆꯈꯤ ꯃꯁꯦ ꯇꯥꯅꯤꯃꯥꯏꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯅꯕ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯒ ꯃꯥꯅꯁꯨ ꯃꯗꯣ ꯇꯥꯠ ꯑꯣꯏꯅꯁꯨ ꯇꯧꯈꯤꯕ ꯅꯠꯇꯦ ꯑꯁꯦꯡꯕ ꯊꯃꯣꯏꯒꯤ ꯃꯆꯥꯛꯇꯣ ꯀꯣꯛꯆꯅꯕ ꯍꯥꯏꯗꯨꯅ ꯇꯧꯈꯤꯕꯅꯤ ꯑꯩꯍꯥꯛ ꯆꯤꯌꯔ ꯑꯗꯨꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯃꯦꯝꯆꯥꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯈꯤ ꯌꯥꯔꯦ ꯃꯦꯝꯆꯥ ꯋꯥꯔꯤꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯁꯥꯡꯊꯍꯜꯂꯒꯨꯝꯁꯤ ꯃꯇꯝꯅ ꯀꯔꯤ ꯄꯨꯔꯛꯄꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯂꯁꯤ ꯀꯅꯥꯅ ꯈꯪꯒꯅꯤ ꯃꯆꯥꯗꯨꯅꯁꯨ ꯃꯃꯥꯗꯨꯕꯨ ꯎꯅꯤꯡꯉꯛꯄꯁꯨ ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯍꯥꯛ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤ ꯑꯗꯨꯒ ꯏꯃꯥꯟꯅꯕꯗꯣ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯂꯛꯈꯤ ꯑꯩ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯄꯨꯝꯕꯁꯦ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯔꯨꯞꯇꯨꯗ ꯍꯥꯏꯈꯤ ꯃꯔꯨꯞ ꯑꯕꯦꯝꯒꯤ ꯈꯜꯂꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯃꯃꯥꯗꯨꯗꯤ ꯌꯥꯝꯅ ꯄꯦꯜꯂꯤ ꯏꯅꯥꯈꯨꯟꯕꯤ ꯁꯥꯃꯨ ꯂꯣꯏꯕꯤ ꯂꯨꯈ꯭ꯔꯥꯕꯤꯁꯨ ꯅꯠꯇꯅ ꯐꯨꯇꯥꯅꯤꯒ ꯇꯧꯔꯗꯅ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯇꯥꯍꯟꯖꯕ ꯂꯣꯏꯖꯔꯦ ꯑꯔꯣꯏꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ